ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯣꯏꯅꯥꯏꯕꯗꯨ ꯅꯤꯡꯊꯧꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁ ꯁꯃꯨꯔꯥꯏ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯈꯛꯇ ꯂꯩꯖꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯕꯣꯏꯗꯣ꯫ ꯃꯁꯤꯒꯤ ꯃꯃꯤꯡꯅ ꯍꯦꯟꯁꯅꯥ ꯑꯗꯨꯒ ꯃꯧꯄꯥ ꯑꯗꯨꯒꯤꯅ ꯄꯥꯛꯄ ꯍꯥꯏꯅ ꯀꯣꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯅꯖꯩ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯗꯨ꯫ ꯍꯦꯟꯁꯅꯥ ꯃꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯧꯄꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯕꯨꯛ ꯊꯥꯛꯆꯔꯝꯃꯤ꯫ ꯂꯥꯏꯔꯖꯔꯕꯁꯨ ꯍꯦꯟꯁꯅꯥ ꯄꯨꯛꯆꯦꯜ ꯁꯦꯡꯖꯕꯤ, ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯉꯝꯗꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯂꯧꯍꯣꯟ ꯐꯣꯏꯕ ꯌꯥꯎꯔꯤ ꯍꯦꯟꯁꯅꯥ ꯇꯥꯟꯖꯥꯗꯨꯗ ꯄꯥꯛꯄꯗꯨ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯍꯥꯏꯔꯔꯤ꯫ "ꯏꯆꯦ, ꯍꯣꯏ ꯆꯦ, ꯆꯤꯡꯒꯤ ꯃꯥꯃ ꯂꯥꯛꯍꯧꯏ, ꯑꯝꯇ ꯂꯥꯛꯑꯣ." ꯍꯦꯟꯁꯅꯥꯁꯨ ꯇꯧꯔꯝꯕꯗꯨ ꯍꯥꯏꯐꯦꯠ ꯂꯦꯞꯂꯒ, "ꯍꯥ, ꯃꯥꯃ ꯂꯥꯛꯍꯧꯋꯦꯕ." "ꯍꯣꯏ ꯆꯦ, ꯏꯆꯦ ꯀꯧꯔꯁꯨ ꯂꯥꯛꯏꯅꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯍꯦꯟꯁꯅꯥꯁꯨ ꯂꯧꯍꯣꯟ ꯐꯣꯏꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, "ꯏꯅꯦ, ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ, ꯌꯨꯝꯗꯁꯨ ꯃꯥꯃ ꯂꯥꯛꯍꯧꯋꯦ ꯍꯥꯏꯌꯦ, ꯑꯗꯣ ꯃꯇꯦꯛꯁꯦ ꯏꯅꯦ ꯍꯣꯏ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯤꯔꯣ, ꯑꯩ ꯆꯠꯇꯕ ꯌꯥꯔꯣꯏꯕ." ꯃꯌꯥꯝꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ ꯍꯣꯏ, ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ." ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯂꯥꯛꯂꯦ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯗꯨ ꯌꯨꯝ ꯌꯧꯔꯦ꯫ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯕꯤꯁꯣꯗꯨ ꯑꯅꯤꯗꯨ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ꯫ "ꯑꯦ, ꯏꯆꯥꯅꯨꯄꯤ ꯂꯥꯛꯎꯅꯦ, ꯏꯆꯥꯁꯤꯡ ꯎꯗꯕ ꯀꯨꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯄꯅꯤꯅꯦ, ꯂꯧꯕꯨꯛꯇ ꯀꯨꯝꯂꯨꯔꯤꯕ꯭ꯔꯥ ꯅꯪꯕꯣ?" ꯍꯦꯟꯁꯅꯥꯁꯨ ꯈꯨꯝꯂꯛꯂꯤ꯫ "ꯍꯣꯏ ꯃꯥꯃ, ꯆꯥꯛꯀ ꯆꯥꯔꯕꯣ? ꯁꯤꯗ ꯆꯥꯈ꯭ꯔꯁꯤ." "ꯆꯥꯛꯄꯨꯗꯤ ꯆꯥꯔꯛꯏꯗ, ꯑꯗꯣ ꯏꯆꯥꯅ ꯍꯥꯏꯔꯛꯄꯅꯤꯅ ꯆꯥꯊꯣꯛꯄꯤꯔꯒ ꯂꯣꯏꯔꯦꯗꯅ, ꯀꯨꯏꯈ꯭ꯔꯦꯅ ꯏꯆꯥꯅ ꯊꯣꯡꯕ ꯏꯟꯁꯥꯡꯒ ꯆꯥꯔꯛꯇꯕ." "ꯑꯗꯨꯗꯤ ꯃꯥꯃ, ꯑꯩ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯐꯠ ꯊꯣꯡꯂꯛꯑꯒꯦ, ꯀꯨꯏꯔꯣꯏ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯃꯥꯃ ꯁ꯭ꯋꯥꯏꯗꯀꯣ ꯑꯗꯨꯝ ꯍꯪꯆꯤꯠ ꯂꯥꯡꯕꯤꯒꯦꯀꯣ." ꯆꯪꯈ꯭ꯔꯦ ꯍꯦꯟꯁꯅꯥꯁꯨ ꯄꯥꯛꯄ ꯆꯪꯁꯤꯟꯗꯨꯅ ꯕꯤꯁꯣꯒꯤ ꯇꯝꯄꯥꯛꯇꯨꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯐꯝꯃꯤ꯫ "ꯄꯥꯈꯪ ꯐꯥꯔꯦꯅꯦ ꯏꯆꯥꯅꯨꯄꯥꯁꯦ, ꯅꯆꯦꯁꯦ ꯌꯥꯝꯅ ꯋꯥꯔꯛꯂꯕꯅꯤ, ꯅꯪ ꯅꯆꯦꯕꯨ ꯋꯥꯅꯕ ꯇꯧꯒꯅꯨꯀꯣ." "ꯇꯧꯗꯤ ꯃꯥꯃ, ꯑꯩꯗꯤ ꯏꯆꯦꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯜꯂꯤ, ꯑꯩꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯦ ꯍꯥꯏꯔꯁꯨ ꯏꯆꯦꯅ ꯑꯗꯨꯝ ꯆꯩꯔꯛꯏ ꯍꯦꯛꯇ." "ꯃꯇꯝ ꯋꯥꯠꯂꯤ, ꯇꯧꯔꯨꯅꯨꯀꯣ, ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯗꯅ ꯅꯆꯦꯅ ꯇꯧꯔꯤꯕꯅꯤ, ꯐꯖꯅ ꯅꯆꯦꯅ ꯍꯥꯏꯕ ꯏꯜꯂꯒ ꯂꯩꯃꯤꯟꯅꯧꯀꯣ." "ꯏꯆꯥꯅꯨꯄꯥ, ꯃꯥꯃꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯇꯣꯏꯅ ꯅꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯂꯥꯛꯄꯁꯨ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅꯅꯦ ꯅꯆꯦꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯒꯅꯨꯀꯣ." ꯄꯥꯛꯄꯁꯨ ꯋꯥꯈꯜ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯃꯉꯛꯀꯇꯨ ꯅꯣꯝꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯍꯦꯟꯁꯅꯥ ꯌꯨꯝ ꯑꯃꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ "ꯑꯕꯣꯛ, ꯏꯄꯨ ꯂꯩꯇꯕ꯭ꯔꯣ? ꯑꯩ ꯂꯥꯛꯏꯌꯦ." ꯏꯃꯨꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯂꯤ ꯑꯕꯣꯛ ꯄꯇꯤꯗꯨ꯫ ꯍꯦꯟꯁꯅꯥ ꯎꯕꯗ ꯃꯣꯃꯣꯟ ꯇꯧꯅ ꯍꯥꯏꯔꯛꯏ꯫ "ꯅꯪ ꯂꯥꯛꯂꯕꯔꯣ? ꯏꯁꯨ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤꯅꯦ ꯑꯕꯣꯛꯁꯦ." ꯍꯦꯟꯁꯅꯥ ꯃꯥꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯑꯕꯣꯛꯇꯨꯕꯨ ꯏꯔꯦꯅ ꯐꯛ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ "ꯏꯄꯨꯗꯤ, ꯑꯕꯣꯛ ꯂꯩꯇꯕ꯭ꯔꯣ?" ꯂꯩꯇꯦ, ꯎꯃꯪꯗ ꯆꯠꯈꯤꯕꯅꯤ." "ꯑꯣ, ꯐꯤꯔꯣꯜ ꯁꯨꯒꯗꯕ ꯂꯩꯔꯗꯤ ꯑꯩ ꯂꯥꯛꯏꯀꯥꯟꯁꯤꯗ ꯁꯨꯗꯣꯛꯑꯝꯃꯒꯦ." "ꯈꯔ ꯂꯩꯕꯅꯤ, ꯑꯕꯣꯛꯅꯅꯦ ꯐꯃꯥꯡꯗ ꯊꯅꯝꯕꯅꯤ." ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯀꯨꯃꯥꯔꯅ ꯅꯨꯄꯥ ꯑꯃ ꯁꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯏꯁꯣꯟ ꯁꯣꯟꯅ ꯎꯔꯤ ꯅꯨꯄꯥꯗꯨ ꯃꯈꯣꯡꯗꯁꯨ ꯁꯦꯛꯂꯤ ꯇꯧꯔꯤ꯫ ꯄꯇꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ, "ꯍꯩꯃꯥ, ꯀꯅꯥꯅꯣꯅꯦ ꯅꯄꯨꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯕꯣ? ꯃꯈꯣꯡꯁꯤꯅ ꯀꯩꯗꯧꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ?" ꯍꯦꯟꯁꯅꯥꯗꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ꯫ ꯀꯨꯃꯥꯔꯅ, "ꯍꯩ ꯁꯅꯥ, ꯏꯁꯤꯡ ꯈꯤꯇ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯈ꯭ꯔꯣꯅꯦ." ꯍꯦꯟꯁꯅꯥꯁꯨ ꯐꯠ ꯆꯪꯈꯤꯗꯨꯅ ꯏꯁꯤꯡꯗꯨ ꯂꯧꯔꯨꯗꯨꯅ ꯊꯣꯔꯛꯂꯒ ꯏꯁꯤꯡꯗꯨ ꯄꯤ꯫ ꯏꯁꯤꯡꯗꯨ ꯈꯔ ꯊꯛꯈꯤꯕꯗꯒꯤ ꯋꯥꯈꯜ ꯈꯔ ꯇꯥꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ꯫ ꯄꯇꯤꯅ, "ꯃꯄꯥ, ꯀꯅꯥꯅꯣ ꯃꯥꯕꯣ?" "ꯑꯩꯅꯀꯣ ꯎꯃꯪꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯕ, ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯆꯥꯁꯤ ꯑꯣꯏꯗꯨꯅ ꯂꯩꯕꯤꯕꯅꯤꯅꯦ." "ꯏꯁꯨ ꯅꯨꯄꯥꯁꯤꯕꯨ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤꯅꯦ, ꯑꯇꯣꯞꯄ ꯈꯨꯜꯗꯒꯤꯔꯅꯦ?" ꯅꯨꯄꯥꯗꯨ ꯃꯈꯣꯜ ꯏꯁꯤꯁꯤꯅ ꯈꯨꯝꯂꯛꯏ꯫ "ꯅꯠꯇꯦ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯅꯤ, ꯂꯝꯕꯤ ꯂꯝꯃꯥꯡꯅꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯂꯩꯕꯅꯤ." ꯀꯨꯃꯥꯔꯅ, "ꯀꯩꯗꯧꯕ ꯂꯥꯛꯄ꯭ꯔꯥ ꯁꯤꯗꯗꯤ? ꯅꯪꯒꯤ ꯀꯅꯥ ꯂꯩꯕ꯭ꯔꯅꯦ ꯃꯐꯝꯁꯤꯗ?" "ꯈꯪꯗꯦ, ꯃꯔꯝ ꯑꯃꯒꯤꯅꯤ, ꯀꯅꯥ ꯂꯩꯕ, ꯑꯩ ꯀꯩꯁꯨ ꯈꯪꯗꯦ." ꯄꯇꯤꯅ,
ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯏꯁꯨꯒꯤꯕꯣ? ꯍꯥ, ꯁꯥꯌꯣꯟꯕ ꯀꯧꯏ꯫ ꯑꯩꯒꯤ ꯂꯩꯐꯝ ꯂꯩꯒꯗ꯭ꯔꯥ ꯁꯤꯗ? ꯌꯥꯔꯒꯗꯤ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯖꯒꯦ꯫ ꯀꯨꯃꯥꯔ ꯑꯃꯗꯤ ꯄꯇꯤꯗꯨ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯅꯩ꯫ ꯀꯨꯃꯥꯔꯅ ꯂꯩꯕꯕꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯅꯕꯣꯛ ꯑꯩꯒ ꯈꯛꯇ ꯂꯩꯕꯅꯤ꯫ ꯅꯪꯒꯤ ꯃꯔꯝꯗꯨꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ ꯋꯥꯔꯤꯁꯦ, ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯒꯦ꯫ ꯂꯩꯐꯝꯗꯨꯗ ꯄꯤꯕꯤꯌꯨ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯣ ꯁꯤꯗ꯫ ꯁꯅꯥ, ꯅꯄꯨꯡ ꯀꯤꯍꯣꯡꯅꯅꯕ ꯐꯤꯔꯣꯜꯒ ꯄꯨꯊꯣꯛꯄꯤꯈ꯭ꯔꯣꯅꯦ꯫ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ ꯑꯍꯜ ꯑꯅꯤꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯂꯩꯍꯟꯈ꯭ꯔꯦ꯫ ꯃꯁꯥꯁꯨ ꯌꯥꯎꯖꯗꯕꯒ ꯍꯦꯟꯅ ꯍꯔꯥꯎꯖꯩ ꯑꯍꯜ ꯑꯅꯤꯗꯨꯗꯤ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯁꯨꯔꯛꯂꯦ ꯁꯥꯌꯣꯟꯕ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯛꯄ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯨ ꯑꯗꯨꯛ ꯐꯕꯅ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯍꯥꯏꯔꯨꯗꯦ꯫ ꯃꯈꯣꯏꯗ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯁꯥꯌꯣꯟꯕ ꯃꯥꯁꯨ ꯃꯈꯣꯡ ꯁꯣꯏꯅꯥꯏꯖꯔꯕꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯦꯟꯁꯅ ꯃꯇꯥ ꯂꯥꯡꯂꯦꯟꯒ ꯈꯨꯜꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ, ꯏꯇꯥ, ꯑꯕꯣꯛꯄꯇꯤ ꯍꯣꯏꯗ ꯂꯩꯕ ꯅꯨꯄꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯇꯥꯏ꯫ ꯅꯪꯅꯒ ꯃꯔꯣꯜ ꯑꯃ ꯐꯖꯕꯅꯦ, ꯃꯔꯥꯏꯅ ꯅꯨꯡꯁꯤ ꯋꯥꯍꯩꯕꯨ ꯊꯣꯛ ꯍꯥꯏꯖꯤꯜꯂꯛꯀꯅꯤꯀꯣ ꯏꯇꯥ, ꯆꯦꯛꯁꯤꯟꯖꯧ꯫ ꯍꯦꯟꯁꯅꯥꯁꯨ ꯅꯣꯛꯂꯒ, ꯀꯗꯥꯏꯗꯩꯅꯣ, ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯏ ꯄꯥꯈꯪꯅ ꯄꯥꯝꯕꯤꯗꯣꯏꯅꯣꯗ? ꯂꯥꯏꯔꯕꯤ ꯑꯩꯕꯨ ꯀꯩꯁꯨ ꯄꯥꯝꯕꯤꯔꯣꯏꯗ꯫ ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ, ꯄꯥꯈꯪ ꯀꯌꯥꯅꯣ ꯅꯪꯒꯤ ꯍꯥꯛꯇꯛꯀꯤ ꯃꯃꯤꯠ ꯃꯃꯥꯏ ꯀꯥꯏꯅꯈꯤꯕꯗꯨꯕꯣ, ꯀꯥꯎꯗꯦꯀꯣ ꯑꯩ꯫ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯇꯨꯡꯗꯒꯤ, ꯂꯥꯡꯂꯦꯟ, ꯀꯥꯏꯗ ꯆꯠꯂꯤꯅꯣ? ꯑꯅꯤꯗꯨ ꯐꯠ ꯐꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗꯨ ꯂꯦꯡꯕꯥꯅ ꯁꯤꯡ ꯃꯄꯨꯟ ꯑꯃ ꯍꯥꯞꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ, ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯅꯤ ꯀꯩꯅꯣ, ꯎꯗ꯭ꯔꯣꯁꯦ, ꯏꯁꯤꯡ ꯄꯨꯟ ꯄꯥꯏꯔꯤꯁꯦ? ꯍꯦꯟꯁꯅꯥꯅ, ꯀꯩꯅꯣ, ꯐꯖꯅ ꯑꯗꯨꯝ ꯈꯨꯝꯕꯤꯕ ꯌꯥꯗ꯭ꯔꯣ? ꯅꯨꯡꯁꯤꯗꯕ ꯃꯁꯛꯁꯦ ꯑꯗꯨꯒꯤꯅꯤ ꯇꯨꯡꯁꯤꯗ ꯀꯣꯏꯏꯟꯅꯤ ꯃꯥꯅ ꯏꯟꯅꯗꯣꯏꯁꯦ꯫ ꯃꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯗꯨꯗ ꯅꯪꯁꯨ ꯀꯣꯛ ꯌꯥꯕꯤꯕ ꯌꯥꯗ꯭ꯔꯣ? ꯄꯥꯞ ꯄꯨꯖꯅꯤ ꯏꯕꯦꯝꯃ ꯅꯪ꯫ ꯀꯔꯤꯒꯤ ꯄꯥꯞ ꯄꯨꯕꯅꯣ? ꯃꯁꯛꯁꯤꯗ ꯀꯅꯥꯏ ꯅꯨꯄꯤꯅ ꯌꯥꯅꯤꯡꯗꯣꯏꯅꯣ? ꯏꯊꯤ ꯊꯤꯈꯩ꯫ ꯌꯥꯔꯦꯍꯦ, ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪꯁꯤꯗꯤ꯫ ꯍꯦꯟꯁꯅ ꯄꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯇꯥ ꯄꯥꯔꯤ, ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯏꯔꯣ? ꯊꯕꯛ ꯌꯥꯝ ꯐꯩꯗ ꯏꯕꯨꯡꯁꯦ꯫ ꯄꯥꯔꯤ ꯂꯥꯡꯂꯦꯟꯗꯗꯤ ꯌꯦꯡꯕ ꯉꯝꯖꯗ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯈꯨꯝꯂꯛꯏ, ꯍꯣꯏ, ꯇꯨꯔꯦꯜꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯨꯅꯨꯀꯣ, ꯂꯥꯏꯔꯦꯟ ꯂꯩꯕꯅꯤ꯫ ꯍꯦꯟꯁꯅꯥꯅ, ꯍꯣꯏ ꯇꯥ ꯄꯥꯔꯤ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯗꯤ꯫ ꯑꯃꯔꯣꯝꯗꯅ ꯀꯨꯃꯥꯔ ꯑꯃꯗꯤ ꯁꯥꯌꯣꯟꯕꯗꯨ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯀꯨꯃꯥꯔꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯁꯨ ꯅꯨꯄꯥ, ꯅꯪꯕꯨ ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ? ꯅꯨꯡꯉꯥꯏ, ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯨ ꯌꯥꯝ ꯆꯝꯃꯤ꯫ ꯆꯝꯄꯅꯤ ꯆꯝꯄꯅꯤ, ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯕꯤꯈ꯭ꯔꯣ꯫ ꯑꯗꯣ ꯑꯕꯣꯛꯇꯤ ꯂꯣꯟꯁꯨ ꯈꯣꯏꯗꯦ, ꯑꯗꯨꯒ ꯏꯄꯨꯅ ꯈꯣꯏꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯀꯨꯃꯥꯔ ꯅꯣꯛꯂꯒ, ꯍꯩ, ꯑꯩꯅ ꯆꯤꯡꯃꯤ ꯃꯆꯥꯅꯤ, ꯑꯗꯨꯒ ꯀꯣ ꯅꯕꯣꯛꯁꯤꯅ ꯃꯩꯇꯩ ꯅꯤꯉꯣꯜꯅꯤ꯫ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯅꯣꯏꯒꯤ ꯑꯕꯣꯛꯁꯦ꯫ ꯆꯤꯡꯃꯤꯁꯨ ꯂꯩꯕ꯭ꯔꯣ ꯁꯤꯗ? ꯃꯃꯥꯡꯉꯩꯗꯗꯤꯀꯣ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯤꯕꯅꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯑꯋꯣꯡ ꯈꯨꯂꯦꯟ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯕꯤꯕꯅꯦ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯗ꯫ ꯑꯩꯁꯨ ꯇꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯦ ꯀꯟꯈ꯭ꯔꯦꯀꯣ ꯏꯁꯨ ꯅꯨꯄꯥ꯫ ꯑꯣ, ꯑꯗꯣ ꯏꯄꯨ ꯍꯣꯏꯗ ꯂꯩꯕ ꯏꯆꯜꯗꯨꯅ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯁꯅꯥꯄꯨꯔ꯫ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯨꯅꯤꯅꯦ꯫ ꯀꯔꯤꯁꯨ ꯊꯣꯛꯅꯕꯗꯤ ꯅꯠꯇꯦꯗ꯫ ꯃꯥꯅꯀꯣ ꯅꯕꯣꯛ ꯑꯩꯈꯣꯏꯅꯤꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯕ꯫ ꯌꯥꯝ ꯐꯈ꯭ꯔꯦ ꯃꯥꯗꯤ꯫ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ, ꯃꯧꯄꯥ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯖꯕꯅꯤ꯫ ꯑꯣ, ꯑꯗꯣ ꯏꯁꯨ, ꯅꯪꯒꯤ ꯈꯣꯡꯁꯤ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯀꯔꯝ ꯇꯧꯈꯤꯕ꯭ꯔꯥ ꯅꯪꯒꯤ ꯈꯣꯡꯁꯤꯕꯣ? ꯌꯨꯝꯗ ꯇꯨꯃꯤꯟ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯗꯦꯅꯦ꯫ ꯏꯃꯥ ꯄꯣꯛꯅꯨꯡꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯛꯂꯕꯅꯤꯕꯣ꯫ ꯁꯣꯏꯅꯥꯏꯕꯒꯤ ꯁꯤꯡꯅ ꯆꯜꯂꯕ ꯑꯩꯅꯤꯕꯣ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯇꯧꯐꯝ ꯈꯪꯗꯦꯅ ꯇꯧꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯦꯛ ꯇꯦꯛ ꯊꯕꯛ ꯈꯔ ꯁꯨꯕꯁꯤꯅ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯝ ꯍꯥꯏꯒꯅꯨꯅꯦ ꯏꯁꯨ ꯅꯨꯄꯥ꯫ ꯑꯗꯨꯕꯨꯅꯦ, ꯏꯁꯨꯒꯤ ꯁꯑꯣꯡ ꯆꯗꯥꯁꯤꯗꯤ ꯏꯄꯨꯗꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯏꯄꯨꯗꯤ ꯅꯨꯡꯁꯤꯠ ꯈꯔ ꯀꯟꯕꯗꯀꯣ ꯂꯦꯞꯄꯗꯤ ꯄꯥꯏꯒꯦ ꯇꯧꯕꯅꯤꯅꯦ꯫ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜꯒꯤ ꯂꯝꯍꯥꯡꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ
ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯈꯔ ꯂꯥꯛꯇꯨꯅ ꯆꯨꯝꯅ ꯆꯠꯆꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯐꯧꯗꯨ ꯃꯨꯟꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯌꯣꯟꯕꯅ ꯑꯁꯤ ꯇꯧꯔꯤꯁꯤ ꯀꯩꯗꯧꯔꯤꯅꯤꯄꯣ? ꯏꯅꯦꯁꯤꯒꯤ ꯐꯧꯁꯤꯡꯁꯦ ꯃꯨꯟꯕꯤꯈꯤꯗꯣꯔꯦ꯫ ꯀꯨꯃꯥꯔ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯒꯅꯨ ꯏꯁꯨ ꯅꯨꯄꯥ, ꯑꯩꯈꯣꯏ ꯑꯣꯏꯅ ꯗꯁꯥ ꯇꯥꯕꯤꯒꯅꯤ, ꯌꯨꯝ ꯌꯧꯅꯕ ꯆꯠꯁꯤ ꯊꯨꯅ꯫ ꯀꯨꯃꯥꯔꯅ ꯁꯤꯡꯗꯨꯅ ꯄꯨꯔꯛꯂꯦ ꯁꯥꯌꯣꯟꯕꯗꯨ꯫ ꯐꯧ ꯃꯨꯟꯕꯤꯈ꯭ꯔꯕ ꯅꯨꯄꯤꯗꯨ ꯂꯩꯃꯥꯏꯗꯨꯗ ꯐꯝꯊꯗꯨꯅ ꯄꯦꯟꯗꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯏꯉꯉꯛꯂꯕ ꯁꯥꯌꯣꯟꯕꯁꯨ ꯀꯨꯃꯥꯔ ꯃꯥꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯌꯨꯝ ꯌꯧꯔꯕꯗ ꯍꯥꯏꯔꯛꯏ, ꯏꯕꯣ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯕꯣ? ꯀꯨꯃꯥꯔ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯃꯈꯣꯏꯅꯤ꯫ ꯂꯝꯍꯥꯠꯈꯣꯡ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯣ꯫ ꯃꯈꯣꯏ ꯂꯥꯛꯂꯕꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯈꯣꯏꯗ, ꯆꯠꯄ ꯐꯥꯎꯕ ꯉꯛ ꯍꯥꯏꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯂꯩꯕꯥꯛ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯉꯝꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯁꯨ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯕꯅꯤ꯫ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯥ? ꯅꯤꯡꯊꯧ ꯋꯥꯡꯄ꯭ꯔꯦꯟ ꯍꯥꯏꯕꯗꯣ? ꯇꯥꯔꯦ꯫ ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯏꯅꯤꯡꯊꯧ ꯋꯥꯡꯄ꯭ꯔꯦꯟ ꯂꯩꯔꯤꯉꯩꯗꯗꯤꯀꯣ ꯂꯩꯕꯥꯛ ꯑꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯅꯤ꯫ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯑꯣꯏꯔꯝꯕꯅꯤꯅꯦ꯫ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ, ꯃꯊꯧꯅꯥ ꯂꯩꯕ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯕ꯫ ꯃꯥꯅ ꯂꯩꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯂꯝꯍꯥꯠꯈꯣꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯃꯍꯩ ꯃꯔꯣꯡ ꯊꯥꯕꯗ ꯌꯥꯝꯅ ꯄꯛꯅꯕ, ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯀꯥꯟꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ꯫ ꯑꯗꯨꯒꯤ ꯃꯈꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯑꯁꯨꯝ ꯌꯦꯡꯁꯤꯟꯕꯅꯤꯅꯦ꯫ ꯏꯅꯤꯡꯊꯧ ꯋꯥꯡꯄ꯭ꯔꯦꯟꯕꯨꯁꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯤꯕ꯫ ꯑꯗꯨꯕꯨꯀꯣ ꯅꯣꯡꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯣ ꯃꯈꯣꯏꯅ ꯂꯣꯟꯅ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯒ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯕ꯫ ꯑꯗꯒꯤ ꯉꯥꯎꯗꯨꯅꯀꯣ ꯑꯗꯨꯝ ꯁꯤꯈꯤꯕꯅꯤꯅꯦ ꯏꯅꯤꯡꯊꯧꯗꯣ꯫ ꯁꯥꯌꯣꯟꯕ ꯃꯃꯤꯠ ꯑꯅꯤ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯋꯥꯔꯤꯗꯨ ꯇꯥꯔꯦ꯫ ꯃꯈꯥꯗꯤ ꯏꯕꯣ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯕꯤꯌꯨ꯫ ꯑꯗꯨꯕꯨꯀꯣ ꯏꯅꯤꯡꯊꯧ ꯋꯥꯡꯄ꯭ꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯩꯈꯤ ꯍꯥꯏꯅꯁꯨ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯊꯤꯕ ꯑꯗꯨꯃꯛ ꯈꯪꯈꯤꯗ꯭ꯔꯦꯗ꯫ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯥꯏꯕꯗꯀꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯕꯅꯤ꯫ ꯃꯍꯥꯛꯇꯅ ꯄꯨꯝꯅꯃꯛ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯍꯥꯛꯇꯤ ꯃꯇꯤꯛ ꯃꯉꯥꯁꯨ ꯌꯥꯝꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯥꯅ ꯁꯥꯎꯕ ꯇꯥꯔꯕꯗꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯃꯩꯒꯨꯝꯅ ꯉꯥꯡꯒꯅꯤꯁꯨ ꯍꯥꯏꯕꯅꯤ꯫ ꯃꯥꯅ ꯂꯥꯛꯄꯁꯦ ꯑꯇꯤꯊꯤ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯕꯅꯤ꯫ ꯃꯥ ꯂꯥꯛꯄꯅꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯒꯅꯤ ꯃꯥ ꯂꯥꯛꯂꯕꯗꯤ꯫ ꯈꯪꯗ꯭ꯔꯦꯗ ꯏꯁꯨ ꯅꯨꯄꯥ, ꯌꯥꯝꯅ ꯋꯥꯔꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅꯦ ꯑꯩꯈꯣꯏꯁꯦ꯫ ꯀꯣꯅꯨꯡꯗꯤ ꯂꯩꯔꯤꯕ꯭ꯔꯥ? ꯂꯩꯔꯤꯅꯦ, ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯤꯗ꯫ ꯐꯔꯁꯦ, ꯀꯣꯟꯅ ꯑꯃꯨꯛ ꯂꯤꯕꯤꯔꯒꯦꯀꯣ, ꯍꯥꯟꯅ ꯄꯣꯊꯥꯕꯤꯈꯤꯁꯦ꯫ ꯁꯣꯝꯗꯅ ꯂꯝꯍꯥꯠꯈꯣꯡꯒꯤ ꯂꯩꯕꯥꯛꯇꯅꯤ ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯔꯤ꯫ ꯏꯅꯤꯡꯊꯧ, ꯑꯃꯥꯏꯕ ꯐꯨꯂꯦꯟ ꯂꯥꯛꯍꯧꯏ, ꯏꯅꯤꯡꯊꯧ ꯎꯅꯖꯒꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯏ꯫ ꯆꯪꯍꯜꯂꯛꯎ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯊꯣꯛꯈ꯭ꯔꯦ ꯃꯅꯥꯏꯗꯨ ꯑꯃꯨꯛ꯫ ꯉꯥꯛꯇꯪꯒꯤ ꯃꯇꯨꯡ ꯐꯨꯂꯦꯟ ꯆꯪꯉꯛꯇꯨꯅ ꯏꯅꯤꯡꯊꯧꯕꯨ ꯅꯅꯥꯏ ꯐꯨꯂꯦꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯔꯤ ꯌꯋꯥꯕꯨ ꯍꯥꯏꯅꯤꯡꯕꯅꯣ ꯇꯥꯁꯤꯅꯤ ꯏꯄꯟ꯫ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯁꯔꯣꯟ ꯁꯨꯔꯣꯟ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯦꯗꯨ ꯏꯅꯤꯡꯊꯧ꯫ ꯃꯇꯝ ꯑꯃꯗ ꯍꯥꯏꯔꯝꯈꯤꯕ ꯂꯩꯐꯥꯎ ꯑꯗꯨꯒꯤ ꯄꯨꯡꯖꯥ ꯃꯇꯝ ꯑꯗꯣ ꯅꯛꯁꯤꯜꯂꯛꯂꯦꯗꯣ ꯀꯥꯎꯕꯤꯔꯕ꯭ꯔꯥ ꯅꯤꯡꯊꯧꯕꯨ? ꯅꯤꯡꯊꯧ ꯑꯗꯨ ꯚꯥꯞ ꯈꯔ ꯇꯥꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯕꯤꯌꯨꯗꯣ ꯏꯄꯟ꯫ ꯑꯋꯣꯡ ꯈꯨꯂꯦꯟꯒꯤ ꯋꯥꯡꯕ꯭ꯔꯦꯟ ꯅꯤꯡꯊꯧꯕꯨ ꯀꯥꯎꯕꯤꯔꯕ꯭ꯔꯗꯣ ꯏꯅꯤꯡꯊꯧ? ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯁꯥꯐꯣꯡꯂꯛꯀꯗꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦꯗꯣ꯫ ꯅꯤꯡꯊꯧꯗꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ, ꯇꯣꯛꯁꯤꯗ ꯏꯄꯟ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ꯫ ꯁꯤꯈ꯭ꯔꯕ ꯃꯤꯅ ꯑꯃꯨꯛ ꯀꯔꯝꯅ ꯇꯥꯏꯕꯪꯁꯤꯗ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯣ? ꯅꯠꯇꯦ, ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕꯤꯒꯅꯨꯗꯣ ꯏꯅꯤꯡꯊꯧ꯫ ꯃꯥꯒꯤ ꯍꯛꯆꯥꯡꯅ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅ ꯊꯋꯥꯏ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯕ ꯊꯋꯥꯏ ꯑꯃ ꯂꯩꯔꯤ꯫ ꯇꯔꯥꯏꯅ ꯍꯦꯛꯇ ꯂꯧꯕꯤꯒꯅꯨꯗꯣ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯗꯨ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯅꯤꯡꯕ ꯂꯥꯛꯁꯅꯨ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯌꯣꯡ ꯌꯥꯒꯅꯤ꯫ ꯑꯩꯅ ꯄꯨꯝꯅꯃꯛꯄꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯑꯩꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯒꯅꯤ꯫ ꯀꯅꯥꯕꯨꯁꯨ ꯀꯤꯕ ꯂꯩꯇꯦ ꯑꯩꯅ꯫ ꯍꯧꯖꯤꯛꯇꯤ ꯁꯤꯈꯤꯕ ꯊꯋꯥꯏꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯏꯄꯟ꯫ ꯌꯥꯔꯦ ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯐꯨꯂꯦꯟꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯊꯃꯣꯏ ꯈꯖꯤꯛꯇꯤ ꯆꯔꯥꯡꯅꯔꯛꯏ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯈ꯭ꯔꯦ ꯍꯦꯟꯁꯅꯥ ꯃꯥꯁꯨ ꯄꯇꯤ ꯍꯣꯏꯗ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯥꯌꯣꯟꯕ ꯃꯥꯒꯤ ꯋꯥ ꯉꯥꯡꯒꯟꯗꯅ ꯑꯗꯨꯛ ꯆꯤꯡꯂꯦꯝꯖꯕ ꯃꯇꯧꯁꯤꯡꯗꯨꯗ ꯊꯃꯣꯏꯗ
ꯑꯄꯥꯝ ꯅꯨꯡꯁꯤ ꯏꯍꯨꯜ ꯐꯥꯎꯕ ꯍꯧꯔꯛꯂꯦꯗꯣ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯆꯤꯟꯕꯥꯜ ꯂꯥꯟꯅ ꯅꯨꯡꯁꯤ ꯋꯥꯍꯩ ꯍꯥꯏꯖꯕꯗꯤ ꯉꯝꯖꯗꯦ ꯂꯥꯡꯂꯦꯟꯒ ꯍꯦꯟꯁꯅꯥꯒ ꯑꯗꯨ ꯄꯇꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯄꯔꯤꯃꯥꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯟꯅ ꯏꯅꯔꯛꯂꯤꯕꯅꯤ ꯁꯥꯌꯣꯟꯕꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯀꯨꯃꯥꯔꯅ ꯏꯁꯨ ꯅꯨꯄꯤ ꯅꯪ ꯂꯥꯛꯄ ꯐꯔꯦꯗ ꯅꯕꯨꯡꯁꯦ ꯈꯨꯜꯒꯤ ꯀꯣꯏꯕꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯅꯦ ꯅꯪ ꯈꯔ ꯄꯨꯕꯤꯈ꯭ꯔꯣꯅꯦ ꯃꯆꯤꯟ ꯌꯥꯎꯕꯤ ꯂꯥꯡꯂꯦꯟꯅ ꯐꯠ ꯈꯨꯝꯂꯤ ꯌꯥꯏꯌꯦ ꯄꯣ ꯑꯩꯈꯣꯏ ꯌꯦꯡꯍꯜꯂꯨꯔꯒꯦ ꯄꯔꯤꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯅꯣꯏ ꯆꯠꯄꯗꯣ ꯏꯈꯪ ꯈꯪꯅ ꯌꯦꯡꯊꯣꯔꯛꯏ ꯄꯨꯂꯞꯇꯣ ꯂꯥꯡꯂꯦꯟꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ ꯅꯪꯅ ꯌꯥꯔꯣ ꯂꯥꯛꯄꯒ ꯂꯩꯍꯧꯀꯣ ꯀꯨꯃꯥꯔꯅ ꯃꯥꯁꯨ ꯄꯨꯕꯤꯈ꯭ꯔꯣꯅꯦ ꯆꯠꯅꯤꯡꯕꯒꯤ ꯇꯧꯖꯔꯤꯅꯤꯅꯦ ꯂꯥꯡꯂꯦꯟ ꯃꯁꯤꯡꯒꯗꯣ ꯄꯩꯔꯒ ꯂꯩꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯔꯤꯗ ꯀꯣꯏꯊꯣꯛꯄ ꯂꯥꯛꯂꯤ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯁꯥꯌꯣꯟꯕ ꯄꯥꯠꯇ ꯊꯝꯕꯥꯜ ꯃꯌꯥꯝ ꯁꯥꯠꯍꯧꯕꯅꯦ ꯑꯗꯨꯗ ꯆꯠꯂꯨꯁꯤ ꯁꯥꯌꯣꯟꯕꯒꯤ ꯃꯍꯨꯠ ꯄꯥꯔꯤꯅ ꯑꯣꯏꯅ ꯈꯨꯝꯂꯤ ꯌꯥꯏꯅꯦ ꯊꯝꯕꯥꯜꯗꯣ ꯍꯦꯛꯄꯤꯒꯦ ꯂꯥꯡꯂꯦꯟꯅ ꯅꯪꯉꯣꯟꯗꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯈꯨꯝꯃꯤꯕ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦꯃꯤ ꯂꯥꯡꯂꯦꯟ ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯅꯨꯀꯣ ꯃꯤ ꯃꯥꯡꯁꯤꯗ ꯋꯥꯗꯣ ꯄꯦꯠ ꯄꯦꯠ ꯉꯥꯡꯀꯅꯣꯕ ꯑꯗꯨꯗꯤ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯛꯂꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯑꯅꯤꯗꯨꯗ ꯃꯔꯩ ꯇꯧꯅ ꯇꯧꯅ ꯂꯥꯛꯄꯗ ꯌꯧꯔꯦ ꯄꯥꯠꯇ ꯊꯝꯕꯥꯜ ꯀꯌꯥꯅ ꯐꯨꯀꯥꯏꯅ ꯁꯥꯠꯂꯤꯕꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯂꯥꯡꯂꯦꯟꯗꯤ ꯄ꯭ꯔꯦꯞ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯍꯤꯗꯨ ꯍꯣꯅꯕ ꯇꯧꯈ꯭ꯔꯦ ꯄꯔꯤꯃꯥꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯉꯥꯏꯈꯨꯋꯣ ꯑꯩꯁꯨ ꯂꯥꯛꯀꯦꯕ ꯐꯟ ꯆꯣꯡꯈꯠꯈ꯭ꯔꯦ ꯄꯔꯤꯁꯨ ꯃꯇꯧꯗꯨꯗ ꯂꯥꯡꯂꯦꯟꯗꯨ ꯁꯥꯎꯅ ꯍꯩꯃ ꯀꯨꯝꯃꯣꯕ ꯌꯥꯝ ꯊꯨꯅ ꯀꯨꯝꯃꯣ ꯍꯥꯏꯁꯤꯅꯤ ꯅꯊꯟ ꯊꯥꯗꯣꯛꯄ ꯌꯥꯄꯣꯟꯇꯦ ꯏꯁꯤꯡꯗ ꯑꯃꯨꯛ ꯏꯔꯥꯛꯅꯔꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯍꯤꯗꯨ ꯍꯣꯟꯅ ꯆꯠꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯑꯗꯨꯕꯨ ꯅꯥꯏꯇꯣꯝ ꯇꯥꯔꯕꯒꯨꯝ ꯇꯨꯃꯤꯟ ꯂꯦꯞꯂꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯁꯥꯌꯣꯟꯕꯁꯨ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜ ꯍꯦꯛꯄꯤꯌꯨꯔꯣ ꯅꯨꯄꯤ ꯃꯥꯗꯤ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕ ꯉꯛꯄꯒ ꯄꯨꯟꯁꯤꯟꯗꯨꯅ ꯍꯥꯏꯖꯔꯛꯏ ꯈꯣꯡꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯂꯥꯡꯂꯦꯟ ꯑꯗꯨꯝ ꯍꯦꯛꯆꯔꯛꯁꯅꯤꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯂꯥꯛꯑꯣꯅꯦ ꯍꯦꯟꯁꯅ ꯃꯥꯅ ꯇꯧꯗꯨꯅ ꯍꯤꯗꯨꯗ ꯏꯔꯦꯟꯅ ꯐꯝꯍꯜꯂꯤ ꯁꯥꯌꯣꯟꯕꯗꯨ ꯅꯨꯄꯤ ꯃꯥꯅ ꯍꯤꯒꯤ ꯅꯧꯗꯨ ꯄꯥꯏꯗꯨꯅ ꯇꯞꯅ ꯍꯣꯟꯕ ꯍꯧꯔꯛꯂꯤ ꯅꯤꯛ ꯂꯥꯎꯅ ꯂꯩꯔꯤꯕ ꯏꯁꯤꯡꯗꯨꯗ ꯊꯝꯕꯥꯜꯁꯤꯡꯅ ꯁꯥꯠꯄꯗꯨ ꯀꯌꯥꯗꯤ ꯐꯖꯩ ꯁꯥꯌꯣꯟꯕꯁꯨ ꯊꯝꯕꯥꯜ ꯑꯃ ꯂꯥꯝꯗꯨꯅ ꯍꯦꯛꯂꯒ ꯐꯖꯕ꯭ꯔꯁꯦ ꯐꯖꯩ ꯁꯦ ꯅꯪ ꯍꯣꯜꯂꯤꯗꯣ ꯑꯩ ꯑꯃꯨꯛ ꯍꯣꯟꯒꯦꯁꯦ ꯍꯩꯔꯣꯏꯌꯦ ꯑꯩ ꯑꯗꯨꯝ ꯍꯣꯟꯒꯦꯕꯨ ꯍꯩꯅꯤꯁꯦ ꯀꯗꯥꯏꯅ ꯄꯤꯔꯛꯑꯣ ꯅꯨꯄꯥ ꯃꯥꯅ ꯉꯝꯗꯨꯅ ꯍꯤꯗꯨ ꯃꯥꯅ ꯑꯃꯨꯛ ꯍꯣꯟꯈ꯭ꯔꯦ ꯍꯦꯟꯁꯅ ꯃꯥꯗꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯐꯖꯕꯗ ꯉꯥꯎꯗ꯭ꯔꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯁꯛꯇꯝꯇꯕꯨ ꯂꯣꯟꯅ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯅꯣꯡꯁꯥꯒꯨꯝꯅ ꯐꯜꯂꯕ ꯂꯦꯡꯕꯥꯟ ꯑꯅꯤꯗꯣ ꯁꯦꯡꯇꯛ ꯃꯔꯩ ꯇꯥꯔꯤꯕ ꯃꯈ꯭ꯋꯥꯡꯗꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯉꯪꯂꯥꯟꯅꯕ ꯃꯉꯥꯜꯂꯛꯇ ꯃꯥꯅ ꯂꯦꯞꯄꯗꯤ ꯀꯌꯥꯗ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯌꯦꯡꯕ ꯉꯝꯖꯔꯤ ꯅꯨꯄꯤ ꯃꯥꯁꯨ ꯑꯁꯨꯝꯅ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯦ ꯃꯔꯤꯗꯨ ꯂꯝꯍꯥꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯐꯝꯂꯤ ꯍꯦꯟꯁꯅꯥꯅ ꯑꯗꯣ ꯏꯕꯨꯡꯒꯤꯗꯤ ꯀꯅꯥ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛ ꯂꯩꯇꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯄꯨꯟꯁꯤꯁꯤꯅ ꯄꯨ ꯃꯥꯏꯀꯩꯗ ꯈꯣꯡꯁꯤ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯁꯦ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯁꯣꯏꯅꯥꯏꯔꯕ ꯑꯩꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯔꯤꯕ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯑꯩꯅ ꯄꯨꯟꯁꯤꯁꯤꯃꯒꯤ ꯀꯥꯎꯒꯗꯕ ꯂꯩꯇ꯭ꯔꯦ ꯀꯔꯤ ꯃꯔꯝꯅꯣ ꯅꯆꯜ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯈꯨꯝꯂꯛꯏ ꯅꯨꯄꯥꯗꯣ ꯇꯞꯅ ꯁꯨꯝ ꯈꯪꯂꯛꯀꯅꯤꯗ ꯉꯥꯏꯕꯗ ꯀꯜꯂꯣ ꯀꯨꯏꯔꯔꯣꯏ ꯊꯋꯥꯏ ꯑꯃ ꯁꯥꯄꯣꯡꯂꯛꯀꯗꯕ ꯍꯦꯟꯁꯅ ꯒ꯭ꯌꯥꯟ ꯑꯃ ꯏꯉꯥꯎ ꯉꯥꯎꯅ ꯊꯋꯥꯏ ꯍꯥꯏꯕ ꯌꯥꯔꯁꯦ ꯇꯣꯛꯑꯁꯤ ꯅꯀꯣꯛ ꯉꯥꯎꯔꯅꯤ ꯅꯪ ꯑꯗꯣ ꯏꯕꯨꯡꯁꯦ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯣ ꯁꯥꯌꯣꯟꯕ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯒ ꯃꯥꯟꯕ꯭ꯔꯅꯦ ꯀꯥꯏꯗꯒꯤ ꯄꯨꯁꯤꯜꯂꯛꯂꯤ ꯋꯥꯔꯤꯅꯣ ꯅꯪꯒꯤꯗꯨꯕꯣ ꯍꯦꯟꯁꯅ ꯏꯀꯥꯏꯔ ꯁꯨꯝ ꯍꯪꯕꯅꯤꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ
ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯌꯨꯝ ꯄꯥꯟꯕ ꯀꯥꯏꯗꯨꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗꯦꯗ ꯋꯥꯍꯩ ꯃꯈꯥ ꯇꯥꯕ ꯉꯝꯖꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯅꯨꯄꯤꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯅꯨꯄꯥ ꯑꯃꯁꯨ ꯏꯆꯤꯛ ꯆꯤꯛꯏ ꯃꯤꯀꯨꯞ ꯈꯔꯗꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯐꯝꯂꯝꯕ ꯑꯅꯤꯗꯨꯁꯨ ꯂꯥꯛꯂꯦ ꯂꯪꯂꯦꯅ ꯏꯇꯥ ꯆꯠꯅꯕ ꯇꯧꯔꯁꯤ ꯅꯨꯃꯤꯠꯁꯨ ꯆꯪꯈꯤꯗꯧꯔꯦ ꯄꯥꯕ ꯍꯜꯂꯛꯑꯃꯅꯤꯕ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯄꯥꯔꯤ ꯁ꯭ꯋꯥꯏꯔꯦ ꯏꯆꯟ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯃꯇꯨꯡꯗꯁꯨ ꯆꯠꯁꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩ ꯍꯦꯟꯁꯅꯥꯅ ꯍꯣꯏ ꯇꯥ ꯄꯥꯔꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯎꯏꯗ ꯇꯥꯗꯁꯦ ꯑꯁ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯁꯨꯕ ꯑꯁꯨꯝꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯃꯔꯤꯗꯨ ꯑꯃꯨꯛ ꯂꯥꯛꯄꯅ ꯂꯝꯍꯥꯠꯈꯣꯡꯒꯤ ꯂꯥꯟꯃꯤ ꯈꯔ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯗꯣ ꯑꯗꯨꯕꯨ ꯍꯦꯟꯁꯅ ꯃꯥꯒꯤ ꯅꯤꯡꯊꯤꯖꯕꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯃꯈꯣꯏꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯍꯧꯔꯛꯂꯤ ꯑꯇꯩꯗꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯆꯠꯂꯤ ꯂꯥꯟꯃꯤ ꯑꯃꯅ ꯎꯁꯤꯠꯇꯅ ꯍꯥꯏ ꯅꯨꯖꯥ ꯅꯪꯕꯨ ꯀꯔꯤ ꯃꯤꯡꯅꯕꯨ ꯀꯣꯜꯂꯣꯏꯔꯤꯕ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯅꯪꯒꯤ ꯁꯥꯎꯡ ꯁꯗꯥ ꯎꯕꯗ ꯄꯥꯈꯪ ꯊꯃꯣꯏꯁꯦ ꯃꯍꯤ ꯆꯦꯜꯂꯦꯅꯦ ꯅꯠꯇ꯭ꯔꯗꯨ ꯃꯅꯥꯏꯁꯥ ꯑꯇꯩ ꯃꯅꯥꯏꯁꯤꯡꯗꯨꯁꯨ ꯀꯔꯦꯝꯅꯅ ꯅꯣꯛꯂꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯅ ꯂꯪꯒꯣꯏ ꯆꯪꯈ꯭ꯔꯕ ꯁꯥꯌꯣꯟꯕ ꯃꯥꯗꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯈ꯭ꯔꯦꯗꯣ ꯍꯦꯟꯁꯅꯥ ꯑꯃꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ ꯄꯤꯔꯥꯡ ꯊꯥꯡꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯩꯃꯥꯏꯗ ꯇꯨꯃꯤꯟ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤ ꯈꯪꯍꯧꯗꯦ ꯅꯨꯄꯤ ꯃꯥꯗ ꯑꯗꯨꯛ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯔꯤꯕ ꯅꯨꯄꯥꯗꯨ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯇꯥꯞ ꯂꯥꯛꯇꯨꯅ ꯆꯤꯡꯊꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯅꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯃꯉꯥꯜ ꯑꯃꯅ ꯁꯥꯌꯣꯟꯕ ꯃꯉꯣꯟꯗ ꯈꯪꯉꯤ ꯌꯩꯔꯛꯄꯗꯣ ꯅꯣꯡꯁꯥꯅ ꯁꯖꯤ ꯂꯥꯛꯇꯨꯅ ꯍꯥꯠꯄꯒꯨꯝ ꯅꯨꯄꯥꯗꯨꯒꯤ ꯄꯨꯟꯁꯤꯁꯨ ꯃꯤꯀꯨꯞꯇꯨꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯛ ꯊꯨꯈꯤꯕꯅ ꯑꯇꯩꯗꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕ ꯅꯠꯇꯦ ꯐꯗ꯭ꯔꯥꯛ ꯇꯥꯔꯛꯏ ꯂꯩꯃꯥꯏꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯑꯇꯩ ꯂꯥꯟꯃꯤ ꯈꯔꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯑꯗꯨꯃꯛ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯂꯦꯞꯂꯤꯕ ꯑꯍꯨꯝꯗꯨꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯂꯒ ꯃꯌꯥ ꯀꯥꯅ ꯂꯩꯔꯤ ꯈꯥꯝꯕꯁꯨ ꯉꯝꯍꯧꯗ ꯑꯗꯨꯕꯨ ꯈꯣꯏꯁꯥꯎꯅꯔꯕ ꯅꯨꯄꯥ ꯃꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯥꯒꯤ ꯆꯩꯁꯨꯗꯨ ꯐꯠ ꯈꯨꯟꯒꯠꯂꯒ ꯃꯈꯣꯡ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯆꯠꯈ꯭ꯔꯦ ꯄꯥꯔꯤ ꯃꯌꯥ ꯀꯥꯟꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯗꯤ ꯏꯃꯥ ꯄꯣꯛꯄꯗꯒꯤ ꯎꯗ꯭ꯔꯤ ꯍꯧꯖꯤꯛꯀꯤꯗꯣ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯋꯥꯒ ꯉꯥꯡꯒꯅꯤ ꯀꯥꯎꯈ꯭ꯔꯦ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯈꯨꯜꯒꯤ ꯃꯤ ꯈꯔꯁꯨ ꯊꯣꯔꯛꯇꯨꯅ ꯀꯔꯤꯅꯣ ꯈꯟ ꯌꯦꯡꯂꯔꯤ ꯑꯍꯨꯝꯗꯨ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯐꯔꯣꯏ ꯈꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯤ ꯍꯦꯟꯁꯅ ꯄꯇꯤ ꯍꯣꯏꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯊꯣꯡꯒꯥꯜꯗ ꯄꯥꯛꯄꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯄꯥꯛꯄꯅ ꯏꯆꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯏꯆꯦ ꯍꯜꯂꯛꯃꯟꯗꯦꯅ ꯑꯩ ꯂꯥꯛꯏꯅꯤ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯉꯥꯏꯈꯣ ꯑꯕꯣꯛ ꯍꯣꯏꯗ ꯑꯝꯇ ꯆꯪꯂꯝꯈꯤꯒꯦ ꯑꯩ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯑꯃꯨꯛ ꯆꯪꯃꯤꯟꯅꯔꯛꯂꯦ ꯄꯇꯤꯗꯨ ꯃꯪꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤꯗꯨ ꯎꯕꯗ ꯀꯧꯔꯛꯏ ꯍꯥꯏ ꯁꯅꯥ ꯀꯗꯥꯏ ꯌꯧꯔꯒꯦ ꯅꯣꯏꯕꯣ ꯅꯕꯨꯡꯁꯦ ꯀꯩꯗꯧꯔꯦ ꯃꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯅꯦ ꯍꯦꯟꯁꯅꯥꯅ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ ꯏꯒꯥ ꯇꯧꯗꯨꯅ ꯂꯩ ꯍꯥꯏ ꯃꯪꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯧꯗꯅ ꯑꯗꯨꯗ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ ꯇꯥꯟꯖꯥꯗꯨꯗꯅꯤ ꯏꯃꯨꯡꯗꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯄꯗꯣ ꯄꯇꯤꯗꯤ ꯃꯅꯥ ꯈꯔ ꯄꯪꯕꯒ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ ꯍꯦꯟꯁꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯗꯨꯅ ꯅꯍꯥꯛ ꯏꯆꯦ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯂꯨꯒꯦ ꯏꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯊꯨꯅ ꯄꯇꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯛꯄ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯣ ꯍꯥꯏꯕꯁꯨ ꯇꯥꯗꯦꯅꯦ ꯑꯃꯠꯇ ꯈꯪꯗꯦ ꯏꯕꯣꯏꯗꯤ ꯑꯉꯥꯡꯅꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯄꯇꯤꯒꯤ ꯅꯥꯀꯜꯗ ꯊꯝꯂꯤꯕ ꯍꯤꯗꯥꯛꯐꯨꯗꯨꯗ ꯌꯦꯡꯂꯒ ꯑꯕꯣ ꯀꯩꯅꯣ ꯁꯤꯕꯣ ꯄꯇꯤꯗꯤ ꯃꯅꯥꯅꯒ ꯇꯥꯊꯤꯕꯒ ꯑꯣꯟꯅ ꯇꯩꯅꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯄꯥ ꯌꯥꯏꯝꯕꯤ ꯃꯆꯥ ꯆꯠꯂꯨꯅꯦꯍꯦ ꯆꯍꯤꯁꯨ ꯁꯨꯗ꯭ꯔꯤꯕ ꯅꯪꯅ ꯍꯤꯗꯥꯛ ꯊꯛꯀꯦꯒ ꯀꯥꯏꯗꯅ ꯐꯨꯔꯣꯏꯗ꯭ꯔꯗꯣ ꯃꯁꯦ ꯍꯩ ꯃꯁꯤ ꯃꯊꯣꯡ ꯂꯥꯏꯃ ꯆꯥꯔꯣꯏꯗꯧꯔꯤꯅꯦ ꯃꯁꯦ ꯄꯥꯛꯄ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯥꯏꯊꯣꯛꯏ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯁꯣꯝꯗꯅ ꯍꯦꯟꯁꯅꯥꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯁꯥꯌꯣꯟꯕꯗꯨ ꯐꯃꯥꯡ ꯑꯗꯨꯗ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯅꯨꯄꯤ ꯃꯥꯁꯨ ꯎꯔꯤ ꯃꯅꯪꯒꯟ ꯑꯗꯨ ꯗꯥꯛ ꯑꯃ ꯇꯥꯕꯒꯨꯝ ꯏꯉꯥꯡꯁꯤꯅ ꯂꯩꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯟ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯊꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯃꯨ ꯉꯥꯡꯅ ꯂꯩꯔꯝꯃꯤ ꯁꯥꯌꯣꯟꯕ ꯃꯗꯨ ꯎꯕꯗ ꯏꯄꯥꯏ ꯍꯧꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯗꯤ ꯑꯗꯨꯛ ꯁꯥꯡꯕ ꯁꯛꯐꯝꯗꯨ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤꯕꯅ ꯃꯤꯄꯥꯏꯕ ꯄꯣꯛꯄꯅꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ
ꯀꯩꯗꯧ ꯆꯪꯉꯩꯅꯣ ꯊꯣꯛꯈ꯭ꯔꯣ ꯑꯃꯨꯛꯅ ꯁꯤꯂꯥꯛꯀꯅꯣ ꯊꯃꯣꯏ ꯃꯁꯦ ꯇꯥꯈ꯭ꯔꯦ ꯀꯔꯤ ꯑꯋꯥꯕ ꯀꯧꯕꯒꯤ ꯃꯐꯝꯗ ꯇꯝꯕꯤꯔꯤꯕ ꯁꯣꯟꯊꯈꯤꯕꯅ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯄꯤꯔꯥꯡ ꯊꯥꯡꯂꯕ ꯁꯛꯐꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ ꯃꯧꯄꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞꯄ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯄꯇꯤꯗꯁꯨ ꯄꯇꯤ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯃ ꯍꯥꯏ ꯆꯠꯂꯕ꯭ꯔꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯦ ꯇꯥꯈꯤꯗ꯭ꯔꯦꯅꯦ ꯑꯁꯦ ꯂꯝꯍꯥꯠꯈꯣꯡꯒꯤ ꯂꯥꯟꯃꯤ ꯑꯃ ꯁꯤꯗꯨꯅ ꯇꯥꯔꯝꯃꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯂꯣꯏꯅ ꯇꯥꯅꯔꯛꯂꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯤꯌꯥꯝꯁꯤꯡꯗꯨꯗꯤ ꯎꯍꯧꯕ ꯑꯃꯅꯤꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯗꯨ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯀꯨꯃꯥꯔ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯔꯦ ꯀꯨꯃꯥꯔ ꯍꯣꯏꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯊꯣꯔꯛꯏ ꯃꯤꯌꯥꯝꯗꯨ ꯎꯕꯗ ꯉꯛꯂꯞꯅ ꯍꯪꯖꯔꯛꯏ ꯀ꯭ꯔꯤ ꯂꯩꯕꯤꯔꯒꯦ ꯀꯨꯟꯖꯥꯁꯤꯡꯅ ꯑꯁꯨꯝ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗꯤ ꯀꯨꯟꯖꯥ ꯄꯥꯈꯪ ꯅꯍꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯄꯜ ꯂꯝꯍꯥꯛꯈꯣꯟꯒꯤ ꯂꯥꯟꯃꯤ ꯑꯃ ꯉꯁꯤ ꯁꯤꯗꯨꯅ ꯇꯥꯔꯝꯂꯦ ꯃꯗꯨ ꯏꯄꯜꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯈꯨꯜꯒꯤ ꯃꯤ ꯈꯔꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯂꯥꯛꯄꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯤꯕꯨ ꯂꯣꯏꯅ ꯌꯩꯕꯤ ꯊꯋꯥꯏꯁꯦ ꯃꯥꯡꯉ ꯆꯥꯔꯤꯕ꯭ꯔꯣ ꯀꯔꯤꯁꯨ ꯊꯣꯛꯅꯕ ꯅꯠꯇꯕ ꯂꯝꯖꯥꯃꯕꯨ ꯌꯨꯝꯁꯤꯗ ꯁꯩꯗꯥꯡ ꯍꯟꯗꯨꯅ ꯊꯝꯂꯒ ꯑꯁꯤꯒꯨꯝꯕ ꯑꯋꯥ ꯆꯩꯅꯥ ꯄꯤꯒꯗꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯅꯕꯒꯤ ꯑꯣꯏꯔꯦ ꯅꯠꯇꯦ ꯑꯗꯣꯝꯅ ꯍꯥꯏꯕꯤꯒꯅꯨ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯀꯣ ꯑꯩꯒꯤ ꯏꯁꯨꯗꯤ ꯁꯣꯏꯅꯥꯏꯕꯅꯤ ꯃꯥꯅ ꯊꯧꯗꯣꯛꯇꯨꯗꯤ ꯀꯔꯝꯅ ꯊꯣꯛꯍꯟꯒꯗ꯭ꯔꯥ ꯁꯣꯏꯅꯥꯏꯕꯗꯨꯅꯅꯤꯅꯦ ꯊꯣꯛꯍꯜꯂꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯇꯥꯔꯒꯅꯤ ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯂꯝꯍꯥꯏꯈꯣꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯀꯟꯕ ꯉꯝꯒꯗꯣꯔꯤꯕꯅꯣ ꯑꯩꯅ ꯀꯟꯒꯅꯤ ꯑꯩꯅ ꯋꯥ ꯉꯥꯡꯂꯝꯕꯁꯤꯡꯗꯨ ꯆꯞ ꯆꯞ ꯂꯦꯞꯅꯈꯤꯗꯨꯅ ꯂꯣꯏꯅ ꯌꯦꯡꯂꯛꯂꯤ ꯁꯥꯌꯣꯟꯕ ꯃꯉꯣꯟꯗ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯣꯏꯅꯥꯏꯕ ꯅꯪꯅ ꯑꯗꯨꯛ ꯊꯧꯅꯥ ꯐꯅ ꯉꯥꯡꯖꯕꯁꯨ ꯁꯥꯔꯤꯕ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯁꯣꯏꯅꯥꯏꯕ ꯅꯪꯅꯕꯣ ꯃꯌꯥꯝ ꯇꯝꯕ ꯅꯨꯄꯥꯁꯤ ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯅ ꯐꯅꯤ ꯃꯥꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯁꯨ ꯌꯥꯏ ꯃꯌꯥꯝ ꯄꯨꯂꯞꯇꯨꯁꯨ ꯍꯧꯅ ꯍꯥꯏꯔꯛꯏ ꯇꯥꯟꯊꯣꯛꯈꯤꯁꯤ ꯁꯥꯌꯣꯟꯕ ꯍꯟꯗꯛꯇꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯩꯒꯤ ꯃꯆꯨꯒꯨꯝꯅ ꯑꯣꯜꯂꯛꯂꯤ ꯍꯥꯏꯔꯛꯏ ꯂꯥꯎꯅ ꯃꯥꯅꯤ ꯑꯩ ꯁꯣꯏꯅꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯈꯪꯗ꯭ꯔꯤ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯁꯣꯏꯅꯥꯏꯕꯗꯨꯅꯤ ꯁꯣꯏꯅꯥꯏꯕ ꯑꯩ ꯅꯤꯡꯊꯧꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯁꯥꯌꯣꯟꯕ ꯃꯥꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯀꯤꯔꯗꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯊꯣꯛꯅꯕ ꯍꯧꯈ꯭ꯔꯤ ꯀꯨꯃꯥꯔ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯌꯣꯟꯕ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯐꯠ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯏ ꯎꯔꯦ ꯃꯅꯪꯒꯟ ꯑꯗꯨꯗ ꯏꯔꯪ ꯂꯪꯅ ꯅꯨꯃꯤꯠ ꯊꯣꯛꯄꯗꯣ ꯏꯁꯨꯅꯨꯄꯥ ꯅꯠꯇꯦ ꯃꯥꯅꯤ ꯅꯪꯅꯤ ꯏꯅꯤꯡꯊꯧ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯅꯤ ꯀ꯭ꯔꯤꯒꯤ ꯁꯛꯂꯣꯠꯇꯨ ꯂꯩꯕꯤꯕ꯭ꯔꯅꯦ ꯏꯅꯤꯡꯊꯧ ꯁꯥꯌꯣꯟꯕ ꯇꯞꯅ ꯑꯃꯨꯛ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ ꯁꯣꯏꯅꯥꯏꯕꯅꯤ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯔꯨꯕꯗ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯊꯥꯖꯕꯤꯒꯗꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯍꯟꯈꯤꯕꯅꯤ ꯀꯨꯃꯥꯔ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯖꯗꯨꯅ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯗꯣ ꯏꯅꯤꯡꯊꯧ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯄꯨ ꯑꯩꯅ ꯏꯄꯨ ꯑꯃꯗꯤ ꯑꯕꯣꯛꯄꯨ ꯀꯩꯗꯧꯅꯨꯡꯗ ꯋꯥꯔꯧꯈꯤꯕ ꯂꯩꯖꯗꯦ ꯀꯥꯎꯕꯁꯨ ꯉꯝꯂꯔꯣꯏ ꯃꯄꯣꯛꯁꯤꯃꯒꯤ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯥꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯑꯗꯨꯛ ꯂꯥꯛꯆꯕ ꯈꯪꯒꯅꯤꯗꯣ ꯋꯥꯔꯛꯇꯕ ꯇꯝꯕ ꯅꯨꯄꯥ ꯃꯥꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯌꯥꯏꯕꯤ ꯃꯥꯡꯕ ꯇꯥꯕꯅꯤ ꯁꯣꯏꯅꯥꯏꯕ ꯃꯥꯅ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯆꯠꯂꯣ ꯑꯋꯥꯡꯈꯨꯜꯗ ꯀꯩꯖꯥꯎ ꯀꯩꯔꯦꯟ ꯊꯥꯗꯣꯛꯄ ꯐꯥꯕꯗꯣ ꯃꯈꯣꯏꯁꯨ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯒꯅꯤꯗꯅ ꯑꯩꯒꯤ ꯏꯒꯨꯜ ꯈꯪꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯋꯣꯡꯈꯨꯜꯒꯤ ꯑꯉꯝꯕꯗ ꯄꯥꯎꯗꯨ ꯄꯤꯈ꯭ꯔꯦ ꯃꯊꯥ ꯁꯥꯔꯦ ꯑꯉꯝꯕꯗꯨ ꯄꯥꯎꯗꯨ ꯇꯝꯕ ꯂꯥꯛꯂꯤ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯀꯔꯝ ꯇꯧꯅꯤ ꯀꯨꯃꯥꯔ ꯂꯨꯗꯧꯔꯤꯅꯤ ꯋꯥꯁꯦ ꯃꯤꯑꯣꯏ ꯀꯅꯥꯝꯇꯅ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯕ ꯂꯥꯏꯑꯣꯏꯔꯕ ꯀꯩꯖꯥꯎꯅꯤ ꯍꯟꯗꯛꯀꯤ ꯀꯨꯝꯒꯤ ꯀꯨꯝꯁꯤꯁꯦ ꯑꯩꯈꯣꯏ ꯈꯨꯜꯁꯤꯁꯨ ꯌꯥꯎꯕ ꯇꯥꯔꯅꯤ ꯇꯧꯔꯤꯕꯁꯦ ꯀꯨꯃꯥꯔ ꯃꯃꯥꯏ ꯅꯣꯟꯊ ꯇꯨꯃꯤꯟ ꯐꯝꯂꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯑꯗꯨꯕꯨ ꯁꯥꯌꯣꯟꯕ ꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯒꯅꯨ ꯑꯉꯝꯕ ꯋꯥꯈꯜ ꯆꯅꯤꯡ ꯇꯥꯅꯕ ꯂꯩꯕꯤꯌꯨꯗꯣ ꯅꯨꯡꯅꯥꯡꯕ ꯋꯥꯈꯜ ꯄꯣꯛꯄꯤꯒꯅꯨ ꯑꯩꯅ ꯈꯨꯜ ꯑꯁꯤꯕꯨ ꯀꯟꯒꯅꯤ ꯑꯉꯝꯕ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅ ꯍꯥꯏꯔꯛꯏ ꯏꯆꯥꯒꯤ ꯌꯋꯥꯁꯤꯗꯤ ꯇꯥꯕꯗꯨꯕꯨ ꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯐꯔꯦ ꯃꯄꯨ ꯃꯥꯅ ꯇꯝꯕ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯩꯁꯨ ꯌꯧꯈꯤꯅꯕ ꯇꯧꯔꯒꯦꯗꯨꯗꯤ ꯀꯨꯃꯥꯔꯅ ꯐꯒꯅꯤ ꯑꯉꯝꯕ ꯑꯍꯤꯡ ꯊꯦꯡꯂꯦ ꯀꯝꯗꯧꯔꯤ ꯅꯨꯄꯤ ꯃꯥꯗꯤ ꯆꯥꯛ ꯊꯣꯡꯂꯤꯕꯅꯦ ꯇꯧꯔꯤꯕꯗꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯐꯝꯂꯤ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ
ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯄꯥꯛꯄꯗꯨ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯆꯦ, ꯀꯣꯟꯊꯣꯡꯗ ꯍꯤꯡꯆꯥꯕ ꯑꯃ ꯂꯦꯞꯍꯧꯋꯦ, ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ, ꯌꯥꯝ ꯀꯤ ꯏꯆꯦ ꯍꯥꯏꯔꯒ ꯃꯆꯦꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯀꯅꯥꯅ ꯂꯦꯞꯍꯧꯔꯤꯕꯣ? ꯈꯪꯗꯦ ꯏꯆꯦ, ꯌꯥꯝ ꯀꯤꯖꯩ, ꯑꯩ ꯃꯁꯛꯁꯨ ꯎꯗꯦ, ꯌꯥꯝꯁꯨ ꯋꯥꯡꯉꯤ, ꯑꯩꯈꯣꯏ ꯍꯥꯠꯄ ꯂꯥꯛꯏꯔꯣ ꯏꯆꯦ? ꯍꯦꯟꯁꯅ ꯃꯧꯄꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ, ꯏꯆꯦꯁꯦ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯁꯦ, ꯅꯪꯒꯤ ꯃꯤꯠꯇ ꯁꯨꯝ ꯎꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯠꯇꯦ ꯀꯩꯁꯨ, ꯑꯩ ꯑꯁꯦꯡꯕꯩ ꯎꯏꯌꯦꯕ, ꯂꯥꯛꯑꯣ ꯏꯆꯦꯒ ꯌꯦꯡꯉꯨꯁꯤ꯫ ꯇꯜꯂꯤ, ꯑꯩꯈꯣꯏ ꯐꯥꯔꯒ ꯄꯨꯈ꯭ꯔꯗꯤ ꯏꯆꯦ, ꯌꯦꯡꯉꯨꯁꯦꯕ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜꯗ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯍꯦꯟꯁꯅ ꯃꯥꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤꯁꯨ ꯎꯗ꯭ꯔꯤ, ꯃꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯏꯄꯥ ꯄꯥꯈꯠꯍꯜꯂꯦ ꯅꯪꯅ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ꯫ ꯄꯥꯛꯄ ꯉꯛꯂꯞꯅ ꯇꯨꯡ ꯍꯟ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯁꯛꯂꯣꯠꯄ, ꯇꯝꯊꯤꯕ ꯃꯥꯅꯤ, ꯂꯦꯞꯂꯨꯕꯅꯤ ꯅꯨꯄꯤ ꯃꯥꯒꯤ ꯀꯣꯟꯊꯣꯡꯗ꯫ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯀꯔꯝ ꯇꯧꯔꯝꯒꯅꯤ ꯈꯟ ꯂꯥꯛꯆꯕꯅꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯨꯕꯁꯨ ꯇꯧꯔꯨꯗꯦ꯫ ꯂꯦꯞꯂꯝꯕꯅꯤ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯃꯛ, ꯄꯥꯛꯄ ꯃꯥꯅꯗꯤ ꯀꯤꯈꯤꯗꯨꯅ ꯋꯥꯈꯜ ꯂꯥꯟꯅ ꯆꯠꯈꯤꯕꯅꯤꯗꯣ꯫ ꯍꯧꯖꯤꯛꯅ ꯇꯥꯡꯂꯧ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯇꯨꯃꯤꯟ ꯐꯝꯂꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯤꯜꯗ꯫ ꯄꯥꯈꯪ ꯊꯧꯅ ꯍꯟꯈ꯭ꯔꯕꯒꯨꯝ ꯅꯥꯏꯇꯣꯝ ꯊꯣꯛꯂꯤꯕꯤ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯄꯤꯔꯥꯡꯁꯨ ꯆꯤꯟꯊꯔꯛꯈꯤ꯫ ꯁꯤꯕꯣꯟ ꯉꯥꯡꯅꯕꯗꯤ ꯍꯧꯔꯛꯂꯤ ꯀꯨꯃꯥꯔ ꯃꯥꯒꯤ ꯌꯨꯝꯗ ꯁꯩꯗꯥꯡꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯋꯥꯡꯕ꯭ꯔꯦꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗ꯭ꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯍꯦꯟꯁꯅ ꯃꯥꯁꯨ ꯇꯣꯏꯅ ꯄꯇꯤ ꯍꯣꯏꯗ ꯂꯥꯛꯈꯤꯗ꯭ꯔꯤ꯫ ꯂꯥꯛꯂꯕꯁꯨ ꯃꯥꯒꯤ ꯁꯤꯟꯊꯥ ꯈꯔ ꯄꯥꯡꯂꯝꯗꯨꯅ ꯑꯗꯨꯃꯛ ꯅꯨꯄꯥ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯂꯝꯗꯍꯟꯈꯤ꯫ ꯋꯥꯔꯧꯔꯕ꯭ꯔꯗꯣ ꯑꯗꯨ ꯄꯥꯈꯪ ꯑꯣꯏꯕ ꯃꯀꯥꯗ? ꯊꯃꯣꯏ ꯀꯟꯕꯤ ꯁꯥꯔꯤꯕ꯭ꯔꯥ, ꯇꯁꯦꯡꯅ ꯀꯟꯈ꯭ꯔꯕ꯭ꯔꯥ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯊꯃꯣꯏꯗꯨꯕꯨ? ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯤꯅ ꯄꯨꯝꯊꯟ ꯊꯜꯂꯤ ꯀꯣꯅꯨꯡ ꯑꯗꯨ꯫ ꯅꯤꯡꯊꯧꯁꯨ ꯉꯥꯟꯊꯣꯏꯔꯤ ꯃꯥꯒꯤ ꯐꯝꯕꯥꯜꯗ꯫ ꯉꯁꯤꯅ ꯑꯋꯣꯡꯈꯨꯜꯒꯤ ꯄꯥꯂꯤ ꯇꯥꯔꯦꯗꯣ꯫ ꯁꯥꯌꯣꯟꯕ ꯀꯔꯤꯁꯨ ꯅꯥꯁꯨꯡ ꯃꯄꯣꯛꯇ ꯊꯣꯔꯛꯇꯨꯅ ꯂꯦꯞꯂꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯨꯛꯅ ꯌꯦꯡꯂꯛꯏ ꯁꯥꯌꯣꯟꯕ ꯃꯉꯣꯟꯗ꯫ ꯑꯗꯨꯕꯨ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯁꯥꯔꯪꯒꯤ ꯊꯣꯡ ꯁꯦꯟꯅꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨꯗ ꯏꯪꯒꯤꯠ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯤ ꯃꯤꯄꯥꯏꯅ ꯂꯩꯔꯤ꯫ ꯁꯥꯔꯪꯒꯤ ꯊꯣꯡꯗꯨ ꯍꯥꯡꯈꯤꯕꯒ ꯉꯔꯪ ꯉꯪꯗꯨꯅ ꯊꯣꯔꯛꯏ ꯀꯩꯖꯥꯎꯗꯨ꯫ ꯁꯥꯌꯣꯟꯕ ꯀꯩꯖꯥꯎꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯀꯩꯖꯥꯎ ꯑꯗꯨꯁꯨ ꯃꯅꯝ ꯁꯨꯆꯨꯠ ꯂꯧꯗꯨꯅ ꯁꯥꯌꯣꯟꯕ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯂꯤ꯫ ꯃꯌꯥꯝꯗꯨꯗꯤ ꯀꯩꯖꯥꯎꯗꯨ ꯎꯕꯗ ꯀꯤꯕꯅ ꯂꯣꯏꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯝꯅ ꯂꯩꯅꯩ ꯑꯅꯤꯗꯨ꯫ ꯑꯗꯨꯕꯨ ꯐꯟ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯁꯥꯌꯣꯟꯕ ꯃꯉꯣꯟꯗ ꯀꯩꯖꯥꯎ ꯑꯗꯨꯅ꯫ ꯁꯥꯌꯣꯟꯕ ꯃꯥꯅ ꯐꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯩ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯆꯔꯛꯂꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨ ꯂꯩꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯥꯗꯤ ꯃꯤꯅꯣꯛꯇꯨ ꯑꯁꯨꯝ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ꯫ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯩꯒꯨꯝꯅ ꯉꯥꯡꯂꯛꯂꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤ꯫ ꯃꯅꯪꯒꯟ ꯑꯗꯨꯗ ꯅꯨꯃꯤꯠ ꯊꯣꯔꯛꯂꯤ꯫ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯀꯩꯖꯥꯎ ꯑꯗꯨꯒꯤ ꯃꯁꯥ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯕꯣꯕꯣꯞ ꯊꯥꯗꯔꯛꯄꯗꯨ ꯊꯔꯣ ꯑꯣꯟꯗꯨꯅ ꯇꯥꯈ꯭ꯔꯦ ꯀꯩꯖꯥꯎ ꯑꯗꯨ꯫ ꯃꯁꯥ ꯏꯇꯦꯛ ꯇꯦꯛꯅ ꯂꯩꯔꯝꯕꯗꯨ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈ꯭ꯔꯦ꯫ ꯀꯩꯖꯥꯎꯗꯨ ꯁꯥꯌꯣꯟꯕ ꯃꯥꯅ ꯍꯥꯠꯈ꯭ꯔꯦ ꯏꯂꯥꯏ ꯂꯥꯏꯅ꯫ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕ ꯈꯨꯟꯖꯥꯁꯤꯡꯗꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯃꯥꯗꯤ ꯃꯃꯤꯠ ꯏ ꯀꯥꯅ ꯌꯦꯡꯂꯛꯏ꯫ ꯁꯥꯌꯣꯟꯕ ꯃꯥꯁꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯌꯦꯡꯂꯛꯏ ꯅꯤꯡꯊꯧ ꯃꯉꯣꯟꯗ꯫ ꯈꯥꯅ ꯌꯦꯡꯅꯩ ꯑꯅꯤꯗꯣ꯫ ꯅꯤꯡꯊꯧꯗꯨ ꯁꯥꯎꯅ ꯐꯝꯂꯤ꯫ ꯃꯥꯏꯕ ꯐꯨꯂꯦꯟꯁꯨ ꯆꯪꯂꯛꯏ꯫ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤꯕꯨ ꯇꯥꯛꯄꯤꯒꯗꯕ? ꯏꯄꯜ, ꯑꯩꯒꯤ ꯆꯤꯡꯅꯕꯁꯤ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯨ꯫ ꯐꯨꯂꯦꯟꯁꯨ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯅꯤ ꯏꯅꯤꯡꯊꯧ, ꯊꯋꯥꯏ ꯑꯃ ꯁꯥꯐꯣꯡꯈ꯭ꯔꯦ ꯉꯁꯤ ꯅꯣꯡꯃꯁꯤꯗ꯫ ꯀꯩꯖꯥꯎ ꯍꯥꯠꯈꯤꯕ ꯇꯝꯕ ꯅꯨꯄꯥꯗꯣ ꯑꯋꯣꯡ ꯈꯨꯂꯦꯟꯒꯤ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯣ, ꯑꯩꯒꯤ ꯈꯨꯔꯧ ꯑꯃ ꯊꯣꯔꯛꯂꯕ? ꯃꯄꯨ ꯃꯥꯒꯤ ꯄꯥꯎꯖꯦꯜꯗꯤ ꯁꯣꯏꯐꯗꯦꯗꯣ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯗꯤ ꯍꯥꯠꯄ ꯇꯥꯕꯅꯤ, ꯑꯋꯣꯡ ꯈꯨꯂꯦꯟ ꯃꯨꯊꯠꯄ ꯇꯥꯕꯅꯤꯅꯦ꯫ ꯑꯩꯒꯤ ꯈꯨꯔꯧ ꯊꯥꯡꯒꯗꯕ ꯄꯨꯝꯅꯃꯛꯇꯤ ꯇꯨꯝꯅ ꯃꯥꯡꯍꯟꯕ ꯇꯥꯕꯅꯤ, ꯂꯥꯟ ꯍꯧꯕ ꯇꯥꯕꯅꯤ ꯄꯜ꯫ ꯅꯥꯄꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯂꯣꯡ ꯄꯨꯝꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯌꯦꯡ ꯀꯧꯕ ꯅꯣꯡꯗ ꯑꯋꯣꯡ ꯈꯨꯂꯦꯟ ꯇꯨꯝꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯁꯥꯔꯤ ꯋꯥꯁꯛꯈ꯭ꯔꯦꯗꯣ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ? ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯣꯏꯔꯛꯂꯤ꯫ ꯅꯣꯡꯁꯨ ꯊꯤꯂꯤ ꯆꯨꯈꯤꯕꯗꯨꯗ ꯉꯥ ꯐꯥꯔꯨꯁꯦ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯂꯤ ꯃꯇꯥ ꯍꯦꯟꯁꯅꯥ ꯍꯣꯏꯗ ꯂꯥꯡꯂꯦꯟꯗꯣ꯫ ꯍꯧꯒꯠꯇ꯭ꯔꯤꯅꯤ ꯏꯇꯥꯁꯦ, ꯑꯩꯅꯗꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯨꯁꯦꯅ ꯍꯧꯕ ꯂꯥꯛꯂꯒ ꯍꯜꯂꯗ꯭ꯔꯣ ꯑꯩꯕꯣ? ꯍꯣꯏꯗ ꯍꯜꯂꯒꯦ꯫ ꯍꯦꯛ ꯊꯣꯔꯛꯄꯒ ꯀꯔꯣꯝꯗꯒꯤꯅꯣ ꯐꯤꯃꯨ ꯁꯦꯠꯄ ꯈꯔ ꯊꯣꯔꯛꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯎꯕꯁꯨ ꯅꯪꯖꯍꯧꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯃꯥꯗꯤ꯫ ꯇꯨꯡꯒꯣꯜ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗꯨꯗ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯦꯗꯣ꯫ ꯌꯥꯍꯧ ꯈꯔ ꯉꯜꯂꯤ ꯉꯁꯤꯗꯤ ꯄꯥꯔꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯁꯦꯡꯅ ꯃꯁꯥ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯤꯂꯥꯅ, ꯍꯩ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯑꯃꯨꯛ ꯆꯠꯇꯧꯔꯕ꯭ꯔꯥ? ꯆꯠꯂꯨꯀꯣ ꯅꯪ꯫ ꯀꯣꯛ ꯄꯨꯁꯤꯜꯂꯨ ꯍꯥꯏꯕꯁꯨ ꯇꯥꯗꯦꯅꯦ ꯏꯃꯥꯒꯤ ꯋꯥꯁꯦ꯫ ꯏꯃꯥ ꯆꯠꯂꯒ ꯍꯥꯏꯅꯔꯨꯔꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ ꯅꯪꯅ ꯇꯧꯕ ꯑꯃ꯫
ꯑꯁ 이마 시디브고 ꯌꯥꯝ ꯉꯥꯡꯉꯤ ꯑꯣꯏꯕ ꯀꯨꯏꯔꯔꯣꯏ ꯄꯨꯁꯤꯜꯂꯛꯀꯗꯕ ꯍꯣ ꯄꯨꯁꯤꯜꯂꯛꯑꯣ ꯏꯃꯥꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯋꯥꯅꯤ ꯄꯥꯔꯤꯁꯨ ꯏꯀꯥꯏꯅ ꯂꯩꯔꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗꯅꯤ ꯊꯣꯡꯒꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯔꯕꯗꯣ ꯇꯥ ꯄꯥꯔꯤ ꯏꯆꯦ ꯂꯪꯂꯦꯟꯗꯣ ꯄꯥꯠ ꯃꯄꯥꯟꯗ ꯇꯥꯗꯨꯅ ꯂꯩꯍꯧꯏ ꯄꯥꯔꯤ ꯏꯄꯥ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯕꯤꯂꯥꯁꯨ ꯇꯨꯡꯗ ꯇꯥꯟꯅꯔꯛꯏ ꯀꯟꯅ ꯆꯦꯜꯂꯛꯄꯅ ꯌꯧꯔꯦ ꯄꯠꯄꯥꯟꯗꯨ ꯈꯨꯜꯒꯤ ꯃꯤ ꯈꯔ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯝ ꯆꯪꯂꯛꯄꯗ ꯎꯔꯨꯔꯦ ꯅꯤꯡꯉꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯄꯥꯔꯤ ꯒ꯭ꯌꯥꯟ ꯇꯥꯖꯗ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯦ ꯍꯦꯟꯁꯅ ꯃꯥꯁꯨ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯇꯥ ꯁꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯇꯥ ꯍꯧꯒꯠꯂꯁꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯟꯕ ꯇꯥꯏꯅꯤ ꯏꯇꯥ ꯉꯁꯤꯗꯤ ꯏꯜꯂꯔꯣꯏꯗ꯭ꯔꯣ ꯍꯧꯒꯠꯂꯁꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣ ꯏꯇꯥ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯗ ꯏꯇꯥ ꯀꯧꯒꯅꯤ ꯍꯧꯒꯠꯂꯣ ꯏꯇꯥ ꯍꯧꯒꯠꯂꯣ ꯍꯤꯒꯤ ꯀꯞꯂꯛꯂꯦ ꯍꯦꯟꯁꯅ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯍꯛꯆꯥꯡꯕꯨ ꯀꯣꯟꯖꯗꯨꯅ ꯄꯥꯔꯤ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯍꯦꯟꯁꯅ ꯃꯉꯣꯟꯗꯒꯤ ꯂꯥꯡꯂꯦꯟꯕꯨ ꯂꯧꯔꯒ ꯄꯥꯝꯈꯠꯇꯨꯅ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ता पारी आई ता पुखिनु इता नमो ता पारी आई माउदन लैब गमलोये बाबा पुखिनु ता पारी आई ता बु थंबिरमो ꯃꯇꯧꯁꯤꯡꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯈꯨꯟꯖꯥꯁꯤꯡꯗꯨ ꯃꯄꯤ ꯁꯤꯡꯊꯥ ꯂꯣꯏꯅ ꯀꯞꯅꯔꯦ ꯄꯥꯔꯤ ꯂꯥꯡꯂꯦꯟꯕꯨ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯏꯔꯦꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯐꯝꯊꯖ ꯌꯦꯡꯂꯤ ꯃꯨꯟꯅ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯕꯤꯂꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯔꯦ 이마 또 나만 눈빛이 파자트레 마 예군에 마디 와가가가마데 해나 박자마디 마 아너 가시디 마와가 ganj waramali ma waramali gasidi wasu ganj ai ubadesu jai kijima ꯕꯤꯂꯥ ꯃꯁꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯂꯣꯟꯅ ꯀꯞꯂꯤ ꯃꯥꯁꯨ ꯑꯉꯥꯎꯕ ꯑꯣꯜꯂꯦ ꯄꯥꯔꯤꯗꯨ ꯑꯃꯨꯛ ꯅꯣꯛ ꯑꯃꯨꯛ ꯀꯞ ꯌꯦꯡꯕ ꯉꯝꯅꯗ꯭ꯔꯦ ꯄꯥꯔꯤꯒꯤ ꯃꯇꯧꯗꯣ ꯁꯥꯌꯣꯟꯕꯁꯨ ꯄꯥꯎꯗꯨ ꯇꯥꯔꯦ ꯀꯨꯃꯥꯔ ꯑꯃꯗꯤ ꯄꯇꯤꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯍꯦꯟꯁꯅꯥ ꯃꯥꯒ ꯑꯗꯨꯛ ꯂꯨꯅꯁꯨ ꯇꯤꯟꯅꯖꯕꯅꯤ ꯂꯥꯡꯂꯦꯟꯗꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯝꯇꯅ ꯈꯪꯏ ꯎꯍꯧꯏ ꯍꯥꯏꯅꯔꯛꯈꯤꯗ꯭ꯔꯦ ꯁꯤꯜꯂꯤꯕ ꯄꯨꯝꯕ ꯅꯤꯡꯊꯧ ꯃꯥꯒꯤ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯍꯦꯟꯁꯅꯥꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃ ꯍꯥꯠꯈꯤꯕ ꯂꯃꯟ ꯈꯨꯝꯅꯕ ꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯥꯅ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯍꯦꯟꯁꯅꯥꯅꯤ ꯈꯟꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯕꯅꯤ ꯅꯤꯡꯊꯧ ꯃꯅꯥꯛꯇ ꯂꯥꯟꯃꯤ ꯑꯃ ꯆꯪꯉꯛꯇꯨꯅ ꯄꯥꯎꯗꯨ ꯇꯝꯂꯔꯦ ꯏꯅꯤꯡꯊꯧ ꯁꯤꯟꯊꯥ ꯄꯨꯝꯕ ꯄꯥꯡꯊꯣꯛꯆꯔꯝꯂꯦ ꯅꯤꯡꯊꯧꯗꯨ ꯄꯦꯟꯅ ꯅꯣꯛꯂꯒ ꯀꯔꯤ ꯍꯥꯏꯕ ꯂꯥꯟꯃꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯄꯦꯜꯂꯦ ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯤ ꯍꯩ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯂꯥꯟꯃꯤ ꯑꯃꯃꯨꯛ ꯆꯪꯂꯛꯂꯒ ꯏꯅꯤꯡꯊꯧ ꯅꯨꯄꯤ ꯑꯣꯟꯅꯔꯦ ꯃꯤꯁꯛ ꯑꯣꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕꯗꯨ ꯅꯨꯄꯤ ꯃꯆꯥꯗ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯔꯤ ꯑꯣꯟꯅꯔꯦ ꯍꯥꯏꯕ ꯅꯃꯤꯠ ꯑꯗꯨꯛ ꯊꯛꯄ ꯃꯤꯊꯤꯕꯣꯡꯁꯤꯡꯁꯤꯗꯤ ꯑꯗꯨꯛ ꯄꯪꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯌꯥꯏꯕꯤ ꯂꯧꯕꯕꯨ ꯑꯗꯨꯛ ꯂꯩꯍꯟꯗꯕ ꯅꯈꯣꯏ ꯑꯣꯏꯅ ꯌꯥꯏꯕꯤ ꯂꯧꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯁꯤꯖꯈꯣꯅꯣꯏꯗꯤ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯂꯨꯝꯅꯕꯗꯤ ꯆꯠꯈ꯭ꯔꯣ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯂꯥꯟꯃꯤ ꯑꯅꯤꯗꯨ ꯀꯤꯔꯨ ꯌꯦꯡꯅꯔꯒ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯃꯥꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯈꯨꯟꯖꯥꯁꯤꯡꯗꯨ ꯄꯨꯂꯞ ꯇꯤꯟꯗꯨꯅ ꯂꯩꯔꯤ ꯀꯨꯃꯥꯔ ꯍꯣꯏꯗ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯗꯣꯛꯁꯤ ꯂꯝꯍꯥꯠꯈꯣꯡꯒꯤ ꯅꯤꯡꯊꯧꯅ ꯁꯣꯏꯗꯨꯅ ꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯅꯅꯥꯏꯗꯤ ꯊꯥꯖꯩꯗꯣ ꯀꯔꯝ ꯇꯧꯒꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯂꯕꯗꯤ ꯁꯥꯌꯣꯟꯕꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯃꯥꯒꯤꯅꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯥꯟꯗꯥꯔꯛꯄ ꯌꯥꯅ ꯂꯩꯔꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯟꯗꯥꯔꯛꯇ꯭ꯔꯤꯉꯩ
ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯕꯅꯤ ꯃꯥꯕꯨ ꯍꯥꯠꯄ ꯇꯥꯏ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯗꯤ ꯃꯆꯥ ꯑꯩꯅ ꯁꯤꯡꯗꯅ ꯇꯣꯛꯂꯣꯏ ꯃꯥꯁꯨ ꯐꯪꯍꯟꯒꯅꯤ ꯑꯉꯝꯕꯅ ꯃꯖꯥꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯀꯔꯝꯅ ꯍꯦꯛꯇ ꯌꯥꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯂꯥꯟꯃꯤ ꯂꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕꯅꯤꯗꯣ ꯇꯔꯥꯏꯅ ꯍꯦꯛꯇ ꯀꯔꯝ ꯆꯪꯁꯤꯟꯒꯅꯤ ꯈꯨꯟꯖꯥꯁꯤꯡꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯁꯥꯌꯣꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯟꯕꯤꯔꯨꯅꯨ ꯃꯀꯣꯛ ꯃꯊꯪꯗꯣ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯑꯇꯩꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯉꯝꯕ ꯃꯔꯨꯗꯣ ꯍꯥꯟꯅ ꯐꯨꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯒꯤꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅꯁꯨ ꯂꯩꯇꯦꯗꯣ ꯏꯅꯤꯡꯊꯧ ꯀꯔꯝꯅ ꯂꯥꯟ ꯆꯪꯒꯅꯤ ꯅꯈꯣꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩ ꯏꯊꯟꯗ ꯆꯠꯀꯅꯤ ꯑꯩ ꯅꯤꯡꯊꯧ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯏꯄꯥꯒꯤ ꯃꯆꯥ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯔꯤ ꯑꯩꯅ ꯃꯥꯌꯣꯛꯅꯒꯅꯤ ꯃꯌꯥꯝꯗ ꯇꯨꯃꯤꯟ ꯂꯩꯅꯩ ꯄꯥꯔꯤꯁꯨ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯑꯩꯁꯨ ꯌꯥꯎꯒꯅꯤ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤ ꯃꯥꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯈ꯭ꯔꯕꯗꯨꯗꯗꯤ ꯈꯨꯟꯖꯥ ꯅꯨꯄꯥꯁꯤꯡꯗꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯇꯨꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯏꯅ ꯆꯣꯡꯊꯣꯔꯛꯂꯤ ꯁꯥꯌꯣꯟꯕꯅ ꯐꯔꯦ ꯉꯁꯤ ꯑꯍꯤꯡꯗ ꯆꯪꯒꯗꯕ ꯈꯣꯡꯖꯪꯅꯤ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯌꯨꯝꯗ ꯃꯤꯀꯨꯞ ꯈꯔ ꯄꯣꯊꯥꯗꯨ ꯂꯩꯕꯤꯌꯨꯔꯣ ꯑꯃꯨꯛ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯈꯨꯟꯖꯥꯁꯤꯡꯗꯨ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯗ꯭ꯔꯤꯉꯩ ꯑꯩ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯥꯟꯅ ꯌꯧꯔꯨꯈꯤꯒꯦ ꯁꯅꯥꯁꯨ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯣ ꯀꯨꯃꯥꯔꯅ ꯐꯒꯅꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯄꯨꯍꯣꯏꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯛꯎꯀꯣ ꯃꯖꯥꯏꯕꯨꯡꯉꯣ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯄꯤꯔꯛꯎꯀꯣ ꯅꯁꯨꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯆꯒꯤꯕꯨ ꯅꯁꯨ ꯆꯠꯂꯨꯈꯤꯒꯦ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯝꯃꯣ ꯁꯣꯝꯗꯁꯨ ꯂꯥꯟ ꯆꯪꯅꯕ ꯁꯦꯝ ꯁꯥꯔꯤ ꯅꯤꯡꯊꯧꯁꯨ ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯖꯥ ꯅꯨꯄꯥꯁꯤꯡꯗꯨ ꯂꯣꯏꯅ ꯊꯣꯛꯅꯔꯛꯂꯤ ꯁꯥꯌꯣꯟꯕ ꯃꯥꯅ ꯀꯣꯅꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯄ ꯁꯒꯣꯜꯁꯤꯡ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯟ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯂꯩꯔꯝꯂꯤꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯌꯥꯟꯗꯨꯅ ꯍꯥꯠ ꯐꯥꯎꯔꯛꯂꯤ ꯂꯥꯟꯃꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯅꯤꯡꯊꯧ ꯑꯋꯣꯡꯈꯨꯜꯅ ꯂꯥꯟꯗꯥꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯀꯔꯝ ꯇꯧꯒꯅꯤ ꯅꯤꯡꯊꯧꯗꯨ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯁꯥꯅ ꯈꯪꯅ ꯑꯁꯤꯕ ꯊꯤꯕ ꯂꯥꯛꯂꯕ ꯆꯠꯂꯣ ꯂꯥꯟꯃꯤ ꯄꯨꯝꯕ ꯂꯣꯏꯅ ꯊꯥꯗꯣꯛ ꯃꯥꯏꯀꯩ ꯑꯅꯤꯗꯨ ꯑꯗꯨ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯔꯤ ꯑꯗꯨꯕꯨ ꯈꯣꯏꯁꯥꯎꯅꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯁꯨꯝ ꯂꯥꯛꯆꯔꯛꯂꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯗꯨꯝ ꯇꯧꯔꯤꯉꯩ ꯁꯥꯌꯣꯟꯕ ꯅꯤꯡꯊꯧ ꯃꯥꯕꯨ ꯊꯤꯕ ꯍꯧꯔꯛꯂꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤꯗꯣ ꯑꯋꯣꯡꯈꯨꯜꯒꯤ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯂꯥꯟ ꯂꯥꯛꯄꯒꯤ ꯁꯅꯥ ꯍꯛꯆꯥꯡꯗꯣ ꯆꯣꯛꯊꯔꯝꯂꯒꯅꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯤꯌꯨꯗꯣ ꯑꯩꯒꯤ ꯁꯪꯁꯤꯗ ꯎꯁꯤꯇꯅ ꯍꯥꯏꯔꯛꯄꯅꯤ ꯅꯤꯡꯊꯧꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤ ꯐꯥꯎꯕ ꯅꯥꯄꯜ ꯀꯥꯅ ꯋꯥ ꯉꯥꯡꯂꯤꯕꯀꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯍꯧ ꯆꯝꯖꯈ꯭ꯔ ꯃꯤꯆꯝ ꯀꯌꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯗꯤ ꯁꯥꯌꯣꯟꯕ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯝꯂꯒꯅꯤ ꯅꯄꯥ ꯅꯤꯡꯊꯧꯗꯨꯒꯤ ꯃꯒꯨꯟꯗꯤ ꯅꯪꯁꯨ ꯆꯦꯜꯂꯤꯗꯅ ꯅꯨꯡꯉꯥꯏꯔꯤꯅꯦ ꯇꯥꯕꯗꯕꯣ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯁꯨ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯛꯈꯤ ꯍꯥꯏꯅꯁꯨ ꯇꯥꯏ ꯉꯁꯤꯒꯤ ꯊꯧꯔꯥꯡꯗꯣ ꯑꯩꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯂꯣꯏꯗꯣ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯥꯟꯖꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯗꯨ ꯑꯣꯏꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯦꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯉꯣꯟꯗꯗꯤ ꯇꯈꯣꯏ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯄꯥꯔꯤꯗꯨ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯎꯁꯤꯇꯅ ꯉꯥꯡꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯨꯔꯦꯜ ꯑꯗꯨꯗ ꯊꯥꯡꯗꯨꯅ ꯊꯤꯡꯖꯤꯟꯈꯤꯕ ꯏ ꯑꯣꯔꯣꯔꯣ ꯆꯦꯟꯊꯔꯛꯂꯦ ꯈꯨꯗꯛꯇꯨꯗ ꯁꯥꯌꯣꯟꯕ ꯏꯉꯛꯉꯛꯅ ꯌꯦꯡꯂꯤ ꯄꯥꯔꯤ ꯏ ꯇꯩꯔꯕ ꯊꯥꯡꯗꯨ ꯄꯥꯏꯗꯨꯅ ꯁꯥꯎꯅ ꯂꯦꯞꯂꯤ ꯈꯞ ꯆꯤꯡꯗꯨ ꯂꯩꯔꯤꯕꯗꯨ ꯁꯥꯌꯣꯟꯕ ꯃꯥꯅ ꯍꯟꯗꯛꯇꯤ ꯂꯨꯔꯦꯜ ꯑꯗꯨ ꯀꯛꯈ꯭ꯔꯦ ꯁꯤꯔꯦ ꯅꯤꯡꯊꯧ ꯑꯗꯨ ꯄꯥꯔꯤ ꯑꯃꯗꯤ ꯁꯥꯌꯣꯟꯕ ꯃꯥꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯁꯥꯌꯣꯟꯕ ꯄꯥꯔꯤꯕꯨ ꯀꯣꯟꯁꯤꯜꯂꯒ ꯄꯨꯛꯅꯤꯡꯗꯨ ꯐꯥꯊꯕꯤꯔꯤ ꯑꯁꯨꯝꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯂꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯔꯥꯎꯕꯅ ꯀꯞꯅꯔꯦ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯅ ꯂꯩꯔꯛꯄꯗꯨ ꯀꯣꯛꯂꯦ ꯈꯟꯕꯗ ꯁꯥꯌꯣꯟꯕꯕꯨ ꯃꯥꯕꯨ ꯍꯟꯖꯤꯟ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯔꯛꯂꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯋꯣꯡꯈꯨꯜꯂꯦꯟ ꯆꯔꯥ ꯅꯥꯃꯇ ꯆꯥꯔꯕꯁꯨ ꯍꯔꯥꯎ ꯃꯃꯟ ꯇꯝꯗꯨꯅ ꯂꯩꯔꯦꯗꯣ ꯍꯦꯟꯁꯅ ꯃꯊꯟꯗ ꯈꯨꯜꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤ ꯅꯥꯏꯇꯣꯝ ꯇꯥꯔꯦ ꯉꯁꯤꯗꯤ ꯃꯥꯁꯨ ꯃꯄꯥꯡ ꯂꯩꯇ꯭ꯔꯕꯗ ꯁꯥꯈꯞ ꯇꯣꯏꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯕ ꯐꯪꯖꯗ꯭ꯔꯦ ꯁꯅꯥ ꯍꯦꯟꯁꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯐꯨꯟꯒꯠ ꯆꯞ ꯂꯦꯞꯄꯤ ꯌꯦꯡꯂꯛꯏ ꯄꯤꯔꯥꯡ ꯊꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯑꯗꯨꯕꯨ ꯃꯃꯥꯏ ꯅꯣꯟꯊꯥ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯂꯦꯞꯂꯝꯂꯦ ꯃꯤꯠꯃꯥꯡꯗ ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛꯇꯨ ꯑꯗꯨꯕꯨ ꯈꯦꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯃꯥꯗꯤ ꯅꯤꯡꯊꯧ ꯅꯨꯄꯤ ꯃꯥꯗꯤ ꯂꯝꯖꯥꯅꯤꯗꯣ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯋꯥꯔꯧꯐꯝ ꯊꯣꯛꯏ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯋꯥꯔꯧꯕ ꯂꯩꯖꯗꯦꯗꯣ ꯏꯅꯤꯡꯊꯧꯗ ꯑꯄꯪꯕꯤ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯆꯠꯂꯁꯤ ꯍꯦꯟꯁꯅ ꯉꯛꯂꯞ ꯀꯔꯤꯅꯣ ꯈꯟ ꯌꯦꯡꯖꯔꯛꯏ ꯅꯨꯄꯥ ꯃꯉꯣꯟꯗ ꯆꯠꯂꯁꯤ ꯅꯪꯕꯨ ꯄꯨꯔꯒꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯑꯩ ꯂꯥꯛꯂꯕꯅꯤ ꯑꯩꯒꯤ ꯔꯥꯅꯤ ꯅꯪꯅ ꯑꯣꯏꯕꯤꯌꯨ
ꯅꯪ ꯈꯛꯇꯅ ꯑꯣꯏꯕꯤꯌꯨꯗꯣ ꯃꯇꯝ ꯆꯥꯅ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯕꯅ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯕꯅꯤ ꯆꯠꯂꯁꯤ ꯁꯅꯥ ꯅꯠꯇꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯗꯤ ꯄꯨ ꯄꯥꯡ ꯁꯨꯗꯅ ꯅꯥꯎꯌꯣꯛꯄꯤ ꯃꯆꯥꯅꯤ ꯋꯥꯍꯩ ꯑꯗꯣ ꯑꯩꯅ ꯀꯔꯝꯅ ꯌꯥꯕ ꯉꯝꯒꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯦꯟꯁꯅ ꯋꯥꯍꯩ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯖꯗ ꯇꯨꯃꯤ ꯂꯩꯈ꯭ꯔꯤ ꯅꯤꯡꯖꯔꯛꯄ ꯑꯁꯥ ꯐꯪꯂꯕ꯭ꯔꯥ ꯊꯃꯣꯏ ꯋꯥꯏꯊꯣꯛꯅꯧ ꯇꯝꯂꯝꯂꯕꯣꯏ ꯅꯨꯖꯥ ꯄꯥꯈꯪ ꯑꯅꯤꯗꯣ ꯄꯥꯈꯪ ꯃꯥꯒꯤ ꯃꯀꯥꯗ ꯍꯔꯥꯎ ꯃꯤꯅꯣꯛꯇꯝꯗꯨ ꯂꯩꯈ꯭ꯔꯦ ꯅꯤꯡꯒꯣꯜ ꯃꯥꯁꯨ ꯄꯟꯊꯨꯡ ꯌꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯀꯗꯣꯝꯗ ꯐꯝꯂꯤ ꯉꯁꯤꯁꯨ ꯄꯥꯔꯤꯗꯨ ꯄꯥꯠꯄꯥꯟ ꯑꯗꯨꯗ ꯅꯤꯡꯁꯤꯡꯂꯩ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨ ꯈꯠꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯝꯕꯥꯜ ꯍꯦꯛꯄꯗꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯅꯪꯅ ꯈꯪꯕꯤꯈꯤꯗ꯭ꯔꯦꯀꯣ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕꯗꯨꯅꯕꯨ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯤꯕꯅꯤꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯂꯕꯗꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯂꯣꯏꯀꯣ ꯈꯣꯟꯖꯦꯜꯁꯨ ꯇꯥꯗ꯭ꯔꯦ ꯅꯪꯅ ꯆꯩꯕꯁꯨ ꯑꯩ ꯇꯥꯗ꯭ꯔꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯗꯤ ꯑꯩꯕꯨ ꯑꯁꯥꯎꯕ ꯎꯠꯇꯨꯅꯇ ꯂꯩꯕꯅꯤ ꯃꯁꯤꯗꯤ ꯎꯗ꯭ꯔꯦꯀꯣ ꯑꯩꯒꯤ ꯄꯟꯊꯨꯡꯁꯨ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯂꯤꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯑꯩ ꯍꯔꯥꯎꯅ ꯂꯧꯁꯤꯟꯒꯦꯀꯣ ꯂꯥꯡꯂꯦ ꯂꯦꯞꯂꯤ ꯃꯥꯁꯨ ꯌꯦꯡꯂꯤ ꯊꯃꯣꯏ ꯀꯥꯏꯅ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯄꯤꯔꯥꯡ ꯁꯤꯡꯊꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯑꯩꯁꯨ ꯅꯨꯡꯁꯤꯌꯦ ꯇꯥ ꯄꯥꯔꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯅꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯅ ꯅꯪꯕꯨ ꯆꯩꯈꯤꯕꯗꯤ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯒꯅꯤ ꯈꯪꯗꯕꯅ ꯑꯩꯒꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯣꯏꯅ ꯎꯠꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯇꯥ ꯄꯥꯔꯤ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ